sakangdaba nupa amagi khonjel na hairai yam phajana fight tawna khre captain adubu makha tabada kari orekadage haibasidi kanan su khangma nate nang kanano haiduni semna hangi adubu paukhumdi piramdana phone sikak thakre mayamda bhaptana bhaijaramge mafam su ulali bunu pasini Samuel Stearns hairibasi masi wafam sitabda Samuel Stearns yamna ngakna leiri mathangi sindana White House da ulai President Ross na leader ki amga phamina dano wari sanari tanjas da video conference ki khuthangda France ki Prime Minister amadi India ki Prime Minister su meeting is the auribani India ki Prime Minister sna hairi khudong thibadagi masabu ngak senba ngamjadriba leader amada khoina matau karama thajaba thamgadoribano wafam sitabda President si kai phawre aduga mana hairi mara leiba singdubu loina phajinduna jail da thamgre thokriba thokdo adugi namakta mayamda ina ngakpiu haijeri mayamna su wakhal phathawiraga tapthana leibiu France की प्राइम मिनिस्टर उसने हायरी हल्क पुफान नबगी दमकता तम थिरब खुलाई क्या सीन अदुना लांदा खिबु मतम मदुददी अदोम द वाखल फाथा दुना तपथबगी थबक लैखिदे मस द प्रेसिडेंट ना अइगी मतम मदुदो ओइखिबली चसाजरदो हुजिकती लोइन होंगदोले प्राइम मिनिस्टर उसने मखा तारई अदोम की व्हाइट हाउस की कादुदा ngarang si अइगी थवाई थारमगदब खजिक तंगाइबनी अदुगा नंगदे हुजिक सु येंगु नसागी नकोलदा नथवाई हिंगनबगी दमकता लोतुन लेरिबनी अदुगा मतौ करमना लेबा खुदिंग पुनसिनदुना 3D की साइन तंगनबगी दमकता अइखोय हाइरिबनो मदुगी वफमदो अइदी आबंगम अदुगा इंडिया की प्राइम मिनिस्टर असिना स्वाइरई तंजासी अखोय म्याम पुनना वारी वताई सानबगी मतम मदु ओइद्रे मतम खरा लेरगा 3T की वाफम मदुगी दमकता अखोय अमुक हन्न मीटिंग तौसी प्रेसिडेंट रोस खुमलई मसिगी 3T इसदिगी म्याम माइ लेदुनि सेनबिगे खनबिगनु मरमदी अइना पृथ्वीगी मिपुम खुदिमकी मफमदा सोइद्रमकी 3T इसी तौनरगनी हाइदुना अइगी अचुम वाफम मदु थमख्रबनी अदुना मसिबु माइ पाक्तबा हाइबदुदी तौहनबिगनु मसदगी इंडिया की प्राइम मिनिस्टर सिना मुन्न खलग हाइरई मसिगी 3T इसदा जापान बुसु यावहन बाहिबसे यामनमक तंगाइ फदे ngasi mifam sida Japan ki Prime Minister Ozaki yaudi masina takpadi 3T isda makhoi gi lebak ti yauroi haibdu mayek senglaban President khumi Ozaki bu thiemna nabagi damakta ini amna kan honagani ma huje re election pangthong nabagi damakta sem sari bani election asu mai pak nabagi damakta masigi 3T isda sign tau ba haibse ma gi su tangai phadaba mo oigani India की प्राइम मिनिस्टर खुमलई ओ फरे जापान की प्राइम मिनिस्टर ओजाकी बु थेमदुना 3T इसदा मा बुसु यावहन्दुना साइन तौहल्लु करिगुम मदु ngamdaba tarabadi अइखोय सु मसिगी 3T इसदा साइन तौबो ngamloi मसियारम लगा वीडियो स्टिकी मखोय ऑफलाइन चटखे हेलो फ्रेंड्स क्रिकेट सारी पसी इंडिया की ख्वाइदगी थाजनिंगाय ओरेबा साइट अमनी मसिबु दिनेश काउठी मदि तांजिया जमन रिप्रेजेंट तौरिबनी होजि खुदा किस हेक चंचिन बिबुगा फ्री ओइना लुपा चौहुम बोनस की सेनफम ओने सोइद्रम की फंगबिगनी नुंगाइबा गेम सिंग साना बिरगा फंगलिउ पैसा सिंग दु याम लाइन लौथोक पियु अदुग मफमस त पैसा हापसिन से तुकिमतिक लाइखरे फोन पे गूगल पे अमदि बैंक ट्रांसफर की खुथांग याम लाइन तो बिबि यारिबनी क्रिकेट सा साइन तौबिरम मतुंग देगी प्रमोशन त संगिरगा WIN44 हारिबो कोड सिसि नबिरगदी चाद चामा बोनस की सेनफम सोइद्रम की फंगबिगनी अदुना होजिमक मिंग चंचिन बिरो अदुग iPhone 16 Pro ममम हप्ता खुदिंगी बाइ पाकपि चांस सिलौबियु मसिग लोइना एफिलिएट मेंबर ओइबिरगसु साद यांखै की कमीशन की सेनफम सु फंगबि यारिबनी मरमदर पंथब तौदना ई कमेन्ट पिथोक छिरिबि लिंक्स संचिन बिरगा हप्ता खुदिंगी iPhone 15 Pro Max अमम माइ पाकपि चांस लौबियु नाकलमदना सैमुअलसन सीमागी लेफमदा लागले मागी असोकपसिंग उरगो वाकिन कैदोरबनो हाइदुना हंगलै सेमना लंबीदा साइड वाइंडर के थेंगनदुना फाइट तौनबदा सोकलिबनी हाइदुना खुमी माना मखातारी साइड वाइंडर अदु आइन पुलिस त सिनरबलाबनी माना पाइरमनिबो फोन सिगी लास्ट कॉल अदु ट्रेस तौ हाइदुना मावन सिनरले वाकिन हाइरी प्रेसिडेंट रोस की सिक्योरिटी एडवाइजर ओइरिबी रुटबेट सेराप हाइरी बिनुपी दुगी मरमदा खंगनब थिगलु हाइरखिबदाय महागदो इजराइल मचानी ब्लैक विडो मोइदुना रेड रूम द ट्रेनिंग तौरखि बिनुपी मनी हौजिक सेमना व्हाइट हाउस द थोखिब नोइ कापगी थौदो अदुगी CCTV फुटेज असिबु सेक्शन येंगली अदुग माना हाइरी आइजिया गी हेक मामांगमक्ता द प्रेसिडेंट रोस असि लेप्तुन लेरिबनी माना कापलिबु नोइ मरु सिना सोइदनमकि प्रेसिडेंट पानगदबनी अदुबु कापलिबु मरु से प्रेसिडेंट बु डायरेक्ट ओना हाननबगी दमक्ता कापनते मसना ताकदी आइजिया गी ब्रेन बु कंट्रोल तौरिबो मिसकसिना प्रेसिडेंट रोस बु थांगै सेंगमकि हाननबो होनाबनते माबु की हन्नबगी दमक्ता तौबु सोइदन ओइरमनी वाकिन्ना साइड वाइंडर की फोन सिगी लास्ट कॉल ट्रैकिंग तौरकु मतमददी वेस्ट वर्जिनिया हारिबा लमदुगी मी तादबा मफम अमदगी कॉल तौरकुनि हाइबसि खंगमंगमने डेटाबेस त फंगलिबा मफम सिगी ममिंग असि कैंप एको 1 हाइना कौई मसिबु येंगलग सेमना हाइरी मफम सिगी ओइना सैटेलाइट इमेज अमत लैते अनकपुदा एयरपोर्ट सु लैते अदुगा मफम स्वाइसदा मी अमत सु खुंदा लैताब लैते अदुनादी मफम सि सोइद्रमकि मिलिटरी की जगह ओरमनी मफम अदुदा कनागुम म थाखिबा तारबदी अमु हना हलकपा ngamdana बगी दमकता तौरिबनी मसिंग मतुंग सेमना उपो हांगदोक्तुना मागी कैप्टन अमेरिका की सुपर हीरो सुट असिबु येंगली अदु हाइरी प्रेसिडेंट रोस नाइगोन हाइरखिबनी तौरिबु खुदिमा असदगी नंग लापथोंग लयु हाइदना मसिंग मतुंग द मागी पोचै सिंग लोइसिले अदु वाकिन द हाइरी हंदकी मिशन असिमदी आई इतोम खक्ते सटके अदु वाकिन दी मिशन असदा आइसु सोइदरम किलाके मरमदी आइसु हीरो अमनी हाइबसि म्याम दु उत्पा पामलिबनी मसदगी सेमना नोक्तुना अदु अरगदे हौजिमक नंगी पोचै सिंग लोइसिलो मिशन असदगी करम कांदा हलकदबनो हाइबदु हाइबंगमदे मरमदरा पुबियाबु पोचै मखै लोइना लोइसिलो असम हर कुछ तो वाकिन सु हराउद लोइख्रे मस्तिगी मासु परपर पुगद पोचै सिंग लोइसिन्दुना सैमुअलसन की तुंगिना दुन सेनख्रे
ꯅꯥꯀꯜ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕꯤ ꯔꯨꯠ ꯁꯦꯔꯥꯞ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤ ꯑꯥꯏꯖꯤꯌꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯖꯦꯜ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯑꯥꯔꯃꯤ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯑꯃꯃꯝꯗ ꯑꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯄꯥꯝꯃꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥꯁꯤꯗꯤ ꯃꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯅꯣꯠꯇꯨꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯗꯒꯤ ꯔꯨꯠ ꯁꯦꯔꯥꯞꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯃꯁꯥꯃꯛꯀꯤ ꯅꯣꯡꯃꯩꯅ ꯃꯁꯥꯗ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯔꯦ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯔꯨꯠꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯋꯦꯌꯔꯂꯦꯁ ꯁꯦꯠ ꯑꯁꯤꯗ ꯃꯃꯥꯡꯗꯁꯨ ꯋꯥꯏꯠ ꯍꯥꯎꯁ ꯃꯅꯨꯡꯗ ꯊꯥꯔꯛꯈꯤꯕ ꯏꯁꯩ ꯑꯗꯨ ꯈꯣꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤꯁꯨ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯒ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯔꯨꯠꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯕ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯄ꯭ꯔꯁꯤꯗꯦꯟꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯨꯕꯁꯤꯡ ꯑꯗꯨꯅꯤ ꯃꯈꯣꯏ ꯃꯔꯤ ꯑꯃꯅ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯊꯝꯕꯅꯤ ꯑꯗꯨꯒ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤꯕꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯇꯣꯉꯥꯟꯅ ꯊꯝꯕꯅꯤ ꯍꯧꯖꯤꯛ ꯔꯨꯠ ꯑꯁꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯣꯁ ꯑꯁꯤ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯖꯥꯒꯤ ꯎꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕꯤ ꯂꯦꯂꯥꯅꯗꯤ ꯑꯁꯨꯝꯅ ꯄ꯭ꯔꯁꯤꯗꯦꯟꯅ ꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯂꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯗꯣꯝꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯃꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯐꯥꯕ ꯉꯝꯗꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯍꯔꯅ ꯑꯁꯨꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯁꯤꯗꯦꯟꯅꯗꯤ ꯍꯥꯏꯅꯈꯤꯕ ꯇ꯭ꯔꯤꯇꯤ ꯑꯗꯨ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯖꯄꯥꯟꯗ ꯆꯠꯂꯤꯕꯁꯤ ꯇꯉꯥꯏ ꯐꯗꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯝ ꯑꯃꯗꯤ ꯋꯥꯀꯤꯟꯅ ꯋꯦꯁ ꯚꯔꯖꯤꯅꯤꯌꯥꯗ ꯂꯩꯕ ꯀꯦꯝ ꯑꯦꯀꯣ 1 ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯋꯥꯀꯤꯟꯅ ꯐꯣꯟꯗ ꯄꯥꯎ ꯑꯁꯨꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯥꯏꯖꯤꯌꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯖꯦꯜ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯃꯤ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯔꯦ ꯁꯦꯝꯅ ꯑꯥꯏꯖꯤꯌꯥꯗꯤ ꯁꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯋꯥꯀꯤꯟꯅ ꯑꯥꯏꯖꯤꯌꯥꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁꯨꯇꯔ ꯃꯔꯤ ꯑꯗꯨꯗꯤ ꯂꯣꯏꯅ ꯁꯤꯔꯦ ꯍꯥꯏ ꯋꯥꯀꯤꯟꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯕꯅ ꯐꯔꯗ꯭ꯔꯥ ꯃꯁꯤꯗ ꯁꯦꯝꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯃꯤꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯕꯥꯌꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯙ꯭ꯌꯥꯟꯕꯨ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯀꯅꯤ ꯑꯥꯏꯖꯤꯌꯥꯕꯨ ꯀꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯒꯗꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤꯕꯨ ꯂꯩ ꯃꯥꯒꯤ ꯐꯣꯟꯗ ꯀꯨꯄꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯁꯥꯔ ꯖꯦꯜ ꯃꯅꯨꯡꯁꯤꯗꯒꯤ ꯅꯨꯄꯥꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯀꯨꯄꯔꯕꯨ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯅꯁꯨ ꯇꯥꯔꯤꯕꯅꯤ ꯖꯦꯜ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯃꯨꯑꯦꯜ ꯁ꯭ꯇꯔꯟꯁ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤ ꯃꯥꯅ ꯀꯔꯦꯝꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯁꯤꯗꯦꯟ ꯊꯦꯗꯦꯁ ꯔꯣꯁ ꯍꯟꯗꯛꯇꯤ ꯑꯩꯕꯨ ꯎꯅꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯕ ꯄꯥꯝꯂꯤ ꯃꯗꯨꯗꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯀꯅꯥꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤ ꯃꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯅ ꯃꯤ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯅꯅꯤ ꯋꯥꯏꯠ ꯍꯥꯎꯁꯇ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯍꯟꯈꯤꯕꯗꯨꯁꯨ ꯅꯪꯅꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯅꯪꯒꯤꯗꯃꯛꯇ ꯊꯕꯛ ꯀꯌꯥ ꯑꯃ ꯑꯩꯅ ꯍꯣꯠꯅꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯁꯥꯃꯨꯑꯦꯜꯅ ꯈꯨꯝꯃꯤ ꯃꯗꯨꯗꯤ ꯅꯪꯒꯤ ꯀꯥꯟꯅꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯅꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯁꯥꯃꯨꯑꯦꯜꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯃꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯌꯨ ꯍꯥꯏꯅꯤꯡꯕꯅꯤ ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯁꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯁꯤꯗꯦꯟꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯅꯪꯅꯁꯨ ꯚꯥꯞ ꯇꯥꯅꯕ ꯍꯣꯠꯅꯧ ꯁꯥꯃꯨꯑꯦꯜꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ ꯀꯩꯁꯨꯝ ꯁꯪꯉꯤꯁꯤꯗ ꯑꯩꯕු ꯄꯠ ꯄꯨꯝꯗꯨꯅ ꯁꯤꯖꯔꯣ ꯍꯥꯏꯗꯨꯅ ꯅꯪꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯁꯦ ꯅꯪꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯃꯤꯅꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯍꯜꯂꯒꯅꯤ ꯒꯦꯝ ꯑꯁꯦ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯅꯪ ꯑꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯣ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯑꯩꯅ ꯎꯠꯊꯣꯛꯂꯒꯅꯤ ꯍꯥꯟꯅꯗꯒꯤꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯁꯥꯎꯔꯒꯅꯤ ꯒꯨꯗ ꯕꯥꯏ ꯃꯤꯁꯇꯔ ꯄ꯭ꯔꯁꯤꯗꯦꯟ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯔꯨꯕꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯣꯁ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯔꯨꯠ ꯁꯦꯔꯥꯞꯅ ꯑꯥꯏꯖꯤꯌꯥꯕꯨ ꯖꯦꯜꯗꯒꯤ ꯄꯨꯊꯣꯔꯛꯂꯦ ꯑꯩꯕꯨ ꯀꯗꯥꯏꯗ ꯄꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯥꯏꯖꯤꯌꯥꯅ ꯍꯪꯉꯤ ꯃꯁꯤꯗ ꯔꯨꯠꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯦꯜ ꯑꯃꯗ ꯅꯪꯕꯨ ꯄꯨꯒꯗꯧꯔꯤꯕꯅꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯈꯤꯕ ꯌꯥꯏ ꯑꯥꯏꯖꯤꯌꯥꯅ ꯍꯪꯂꯤ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯗꯣ ꯑꯩꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯊꯥꯖꯕ꯭ꯔꯥ ꯃꯁꯤꯗ ꯔꯨꯠꯅ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄ꯭ꯔꯁꯤꯗꯦꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯣ ꯀꯦꯝ ꯑꯦꯀꯣ 1 ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯦ ꯃꯗꯨꯒꯤ ꯖꯦꯜ ꯑꯗꯨꯒꯤ ꯑꯔꯣꯟꯕꯗꯣ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯅꯔꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯔꯨꯠꯅꯁꯨ ꯀꯦꯝ ꯑꯦꯀꯣ 1 ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯝ ꯑꯃꯗꯤ ꯋꯥꯀꯤꯟꯅ ꯋꯦꯁ ꯚꯔꯖꯤꯅꯤꯌꯥꯗ ꯂꯩꯕ ꯀꯦꯝ ꯑꯦꯀꯣ 1 ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯁꯦꯝꯅ ꯃꯥꯒꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯒꯤ ꯁꯤꯜ ꯑꯁꯤ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯖꯪꯒꯜꯒꯤ ꯂꯝꯕꯤꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯤ ꯕꯥꯏꯅꯣꯀꯨꯂꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝꯁꯤꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯤꯕꯁꯤ ꯃꯈꯣꯏꯅꯁꯨ ꯎꯔꯦ ꯁꯦꯝꯅ ꯔꯦꯗ ꯋꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗ ꯐꯦꯟꯁꯤꯡ ꯀꯛꯊꯠꯇꯨꯅ ꯑꯃꯗꯤ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤꯒꯤ ꯐꯪꯁꯟ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯔꯤ ꯍꯧꯖꯤꯛ ꯔꯦꯗ ꯋꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯂꯦꯖꯔ ꯂꯥꯏꯠ ꯀꯥꯞꯊꯣꯛꯇꯨꯅ ꯐꯦꯟꯁꯤꯡ ꯀꯛꯊꯠꯂꯦ ꯑꯗꯨꯒ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤꯒꯤ ꯐꯪꯁꯟ ꯊꯨꯒꯥꯏꯔꯦ ꯁꯦꯝꯅ ꯍꯥꯏꯔꯤ ꯒꯥꯔꯗꯁꯤꯡ ꯑꯁꯤ ꯎꯍꯟꯕ ꯇꯧꯗꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯕꯒꯤ ꯃꯇꯝ ꯑꯁꯤ ꯁꯨꯞꯅꯒꯤ ꯁꯦꯀꯦꯟ 19ꯒꯤ ꯃꯇꯝ ꯈꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯈꯤꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯋꯥꯀꯤꯟꯅ ꯁꯣꯀꯦꯠ ꯕꯣꯛꯁ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯒꯤ ꯋꯦꯌꯔꯁꯤꯡ ꯑꯁꯤꯗ ꯁꯣꯔꯠ ꯁꯥꯔꯀꯤꯠ ꯊꯣꯛꯍꯟꯕꯗꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯅꯨꯡ ꯑꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯒꯥꯔꯗꯁꯤꯡꯁꯨ ꯂꯥꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯅꯨꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯪꯕ ꯍꯥꯟꯈꯤꯕꯅꯤꯅ ꯃꯈꯣꯏꯅ ꯎꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯦ
thong amamuk hangdoktuna salakpa matamda lab ama leiribasi ure hojek makhoinina lab asigi manungda sangsilaktina yamna section yengi semna hairi jail asigi manungda lab thamlibasi bu karigino makhoinina adum yenglakpa matamda bioi kiyamagi photosing amadi makhoi biodata ka loina theatun thamlibasi ure masida thelibasi president attack chathaki basudar sing adugi photosing su yaure aduga IG upgrade ligi photos su yaure semna sangsinuna se singsti yenglu matamda president Thaddeus Ross ki health report ki se su yaramle mana chagadaba hidak su iduna thamlamle mayamda bhab tana ba haijiramge mamangda president Ross na lot na tablet amam hek chari bado mafamsta iri bi hidak si aduga maduga chapmana ba tablet chu mafamsta layramli masibu semala khutuni yengliwani nakalamdana president Ross asi Japan yauduna prime minister Ozaki go unaduna wari sanari mana hairi adventium haiba sakti leriba dhatu makhalasibu prithvi gi lebak pumada chapmana na yenana bagi thausilamoina masigi treaty su pangthokna bagi demakta ini yamna kan honari ban maramaduna khana saina ba leitaba sangsar mo ehnaba amadi punna saukhotpa purak minana bagi demakta nakhoi gi Japan na su treaty is to sign tawbiu adu Ozaki na mangona sauna hairi hoi chumi punna saukhot minana bagi wafam phongdok libadu budi aina su yani तबुदबु मदुगी दमकता अफब मरुप ओइबा हाइबसि यामनमक दरकार लै अदुबु नखोइगी लेबाक अमेरिका हाइरिबसिदि मरुप ओइना तिनबदा मतिक साबा लेबाक नते नखोइदि सुकनगी मुनबा खक्तंग हाइबा लेबाक अमनि असुम हाइरकपदि प्रेसिडेंट रोस सिंगकपुदा लोइग्रे ओजाकी नमक खताराई यामना हिसिंग मोंगदा इखोइदगी एडवेंटियम हुराल हलगा मदुबु मुक अफस हादुना इखोइदा सिननबा होनरिबा नत्रा मदुगी तौसिनबा थोंगसिंग अदो अइना खंगलम लोइ हेन खनबा प्रेसिडेंट मदुगी वाफम मदु फोंगदोलगा इबु इकाइबा पिननबा होनरिबा अदोमना हाइबिरिबो वाफमसिंग अदुदि युमफम यावदबा आरान मगाक्तनि मसदी Ozaki-na अखोई इंटेलिजेंस कांगबोगी मफमदा अइना हाइजरिबो वफमसिंग सिगी सब साबा प्रूफ को लोइना एविडेंस सिंग लोइन लेरब गाक्तनि मसिबु लाली हाइदनो मतौ करमना हाइगदोरिबनो ऑब्जेक्ट प्राइम मिनिस्टर की सेक्रेटरी से संगसलक्तनो सेम खुसिनररे मसिबु प्रेसिडेंट सु येंगले अदुग मान नोक्तुना हाइरि ओ ओंथोकपनिदा अइसे कयादा पंखरबनो अइना मरुप ओइसि हाइदुनि सिंसिनबो होनरुरिबा लेबाक सिदि मखोइगी मथक्ता कनागुमबना इनसिनदुना अपंगबा सिनबो होनरे हाइबो वफमसिबो खंगजब ngamjadre nakoi सिदि अपंग ngakto ओइरमले वफमसिदा जापान की प्राइम मिनिस्टर से सोनिंग पोले प्रेसिडेंट रोस न मखाताराई नखोइगी एडमेंटियम मदुबु आइना हुराल हनबो ओइरगदी करिगिदमक्ता कैप्टन अमेरिका कौदुना मदुबु कन्ननबगिदमक्ता होना हनगदौरिबा ओजाकीना करिगिदमक्ता नंगना अदुम तौरिबनो हाइबदु आइना सु सब जाना खांगी मोसिहारमगा महक चटकी अदुग मान ओनसिलेक्तोना हाइरि अदुम थाकपिरबा लांगदुदा आइखोइना थुगदबा नते मरामदुना यारिबु मखै आइखोइदगी लापथोंग लेबियु मदुना हेना फबो ओइगनी मोसिहारमगा महक चटखे मागी वाहिसिंगसदा प्रेसिडेंट रोस दि सोनिंगबदा लोयरबनी नाकलमदना सेममदि वाकिन लेरि मफमसदु लै मनुंगसदा लेरमनिबा कंप्यूटर्स द वाकिन चेक तौरी अदुग माना हाइरि मियोइ सिंगसि ऑप्टोजेनेटिक डेटा खुदिमक मफमसदा लोइन लेरमने मखोइगी सिस्टम दा जेनेटिक डेटा लैखरबा मियोइ सिंगसिबु मोबाइल दगी फ्लैश लाइट कापथोक्तुना मखोइगी माइंड कंट्रोल तौसनबा ngamba टेक्निक अमा पुथोकले अदुगा इसै मता हलबा मतुंगदा मदुबु एक्टिवेट तौरी सेमना हाइरै ओ मसिगी थौंगसि सिनदुना आइजिया गी माइंड बु कंट्रोल तौसलगा मखोइति सिनखिबोइरे अदुगा हुजि मखोइना सामुएल स्टन हाइरिबु नुपासिगी वीडियो अमसु कापथोक्तुनि येंगली असुमलेरिङै नाखलमरोमदगी खोन्जेलबना हाइरै आइसु नाहा ओइरिङैददि सक यामना फजरमबनी अदुगदि मखोइना येंथोखिबदा सामुएल स्टन साइरिबु नुपासि लेप्तुन लेरमले मागी ममित अनि सि लंगना ngalagsu lei mana hairi aina khalubana ajian leiriba jail aduda attack tawsilabadi mabu kannabagi damaktani haiduna nakoi amu hankhidra haina khalubani adubu nakoi di hanba tawdana mafamsida yausilakla boire semna o nangoire adventium leina nabagi damakta buyer oiramni misagado samuelna nangna hairiba dumak achumbani sarfen terrorist group adubu aigi thabak sing disrina bani makoi leiramdragadi aina tawningliba thabak sing si pangthokpa ngamnamnoi wakilna hujikti nangi sanaram liba masana khudimak loina loisile akhoi khutigi nang nan thoktun sian mangamlaroi misda samuelna nakoina khalliba wakal adu laali aigi brain asina bu wakal khanduna hotkhrabadi nakoina tawrkadaba step khudimak aina hana loina khangdok pangatani semna sarven group ti insinduna adamentium huran na bohonan basunangni white house da president attack to hon basunangni adugu mafamsida nangdi nuaina lotun leiramni president rose punang na hat pa pamli basibu karigino Samuel na kulai mipum khudimang na khanari bo afam si aina president rose bo hat na bo honare haibasini adu na khoina khangadabadi aina ma bo hat na bo hona banate mana ibu ngauraga masigi jealous na namchenduna thamlibani gamma radiation na ingon yai khraba matungda aigi brain structure si hong khraba matungda ni mana ibu phajinduna thamlibasi asum haraga kasigi light on torp matamda magi saktam si ubuda semamadi walking stingak puduloikre mayam da bhab tana ba haijaramge the incredible hulk haiba film aduda bruce banner haibadi hulk tagi gamma radiation yawruba ina magi makok tasin chibadagi magi masigi saktam si oirakhibani aduga mangonda angakpa shakti musu yawrakre madudi mayam ga manadana wakhal khanba ngambagi shakti isi samuel na Thaddeus Ross hariba nupaduna aigi tawbungamba shakti si uraba matungda adu kuiriba sahi tara taruk asi jealous da ibu mana phajinduna thamlakhibani aduga magi kanagadabo oijagadaba thabak sing adugi maramda ingonda hangduna talakhibani aigi mateng dagini mana US ki president oiba ngamjari badu
ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯅꯍꯥꯟꯅ ꯍꯥꯠꯇꯣꯛꯄ ꯉꯝꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯃꯥꯕꯨ ꯍꯥꯠꯄꯗꯨ ꯅꯠꯇꯦ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯏꯔꯕꯅꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯥꯏꯖꯤꯌꯥꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯦꯞꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯔꯣꯏꯕ ꯆꯥꯟꯁ ꯑꯗꯨ ꯑꯩꯅ ꯄꯤꯔꯤ ꯁꯥꯃꯨꯑꯦꯜꯅ ꯈꯨꯝꯂꯛꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯄꯨ ꯅꯈꯣꯏꯅ ꯀꯟꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯗꯣ ꯑꯩꯅꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯈꯪꯅ ꯅꯪꯒꯤ ꯃꯔꯨꯞ ꯑꯥꯏꯖꯤꯌꯥꯕꯨ ꯑꯋꯥꯐꯝꯗ ꯃꯥꯅ ꯇꯥꯍꯜꯂꯤꯕꯅꯤ ꯊꯤꯗꯦꯁ ꯔꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯦꯝꯗꯣꯛꯂꯤꯕꯅꯤ ꯃꯥꯒꯤ ꯂꯤꯆꯠ ꯍꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯃꯗꯨꯗ ꯊꯥꯖꯕ ꯊꯝꯂꯨꯅꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤꯗ ꯑꯌꯦꯠꯄ ꯄꯤꯒꯅꯨ ꯑꯗꯨꯕꯨ ꯁꯦꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯡꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯀꯟꯕ ꯂꯥꯏꯠ ꯋꯦꯕ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯁꯦꯝꯗ ꯐꯨꯍꯜꯂꯦ ꯃꯁꯤꯒꯤ ꯁꯦꯝ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯁꯥꯃꯨꯑꯦꯜꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯦꯡꯕ ꯐꯥꯎꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯇꯟꯖꯥꯁꯤꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯁꯥꯃꯨꯑꯦꯜꯅ ꯂꯣꯏꯅ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯁꯦꯝꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯕꯨ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯁꯤꯗ ꯁꯥꯃꯨꯑꯦꯜꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯇꯥꯛꯂꯒꯅꯤ ꯅꯪ ꯑꯁꯦ ꯌꯥꯝꯅ ꯍꯩꯕ ꯄ꯭ꯂꯦꯌꯔ ꯑꯃꯗꯤ ꯑꯣꯏ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯒꯦꯝ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯇꯥꯟꯊꯣꯛꯇꯕꯗꯤ ꯌꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯃꯨꯑꯦꯜ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯋꯥꯀꯤꯟ ꯍꯥꯏꯔꯛꯏ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯥꯅ ꯂꯣꯏꯅ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏꯗ ꯈꯨꯠ ꯊꯥꯒꯗꯧꯔꯤꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯁꯤꯗ ꯁꯦꯝꯅ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯕు ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯔꯒ ꯊꯤꯡꯗꯕꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯄꯥꯏꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯊꯥꯗꯣꯛꯄ ꯗꯤꯚꯥꯏꯁꯁꯤꯡꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯗꯨꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯃꯨꯑꯦꯜꯕꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯔꯨꯠ ꯁꯦꯔꯞ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯕꯨ ꯎꯕꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯔꯨꯠ ꯁꯦꯔꯞ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯟ ꯇꯨ ꯍꯦꯟ ꯀꯣꯝꯕꯦꯠꯇ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯥꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯝ ꯑꯃꯗꯤ ꯋꯥꯀꯤꯟꯅꯁꯨ ꯂꯥꯟꯃꯤꯁꯤꯡꯁꯤ ꯐꯨꯔꯤꯕꯅꯤ ꯁꯦꯝꯅ ꯃꯥꯒꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯒꯤ ꯁꯤꯜ ꯑꯁꯤ ꯂꯪꯗꯨꯅꯁꯨ ꯂꯥꯟꯃꯤꯁꯤꯡꯁꯤ ꯐꯨꯔꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯔꯨꯠ ꯁꯦꯔꯞꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯁꯤ ꯎꯕꯗ ꯁꯦꯝ ꯑꯃꯗꯤ ꯋꯥꯀꯤꯟꯅꯁꯨ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯐꯨꯔꯕ ꯃꯇꯨꯡꯗ ꯔꯨꯠꯅ ꯍꯪꯂꯛꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯁꯦꯝꯅ ꯃꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅꯁꯨ ꯅꯪꯉꯣꯟꯗ ꯍꯪꯕ ꯄꯥꯝꯂꯤꯕꯁꯤ ꯃꯐꯝꯁꯤꯗ ꯅꯪꯅ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯔꯨꯠꯅ ꯁꯥꯃꯨꯑꯦꯜ ꯏꯁꯇꯔꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯁꯦꯝꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯥꯗꯤ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯦꯝ ꯑꯦꯀꯣ 1 ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯊꯣꯔꯛꯂꯦ ꯔꯨꯠꯅ ꯍꯥꯏꯔꯤ ꯁꯥꯃꯨꯑꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯦꯟꯈ꯭ꯔꯕꯅꯤ나 ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯆꯠꯊꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯧꯊꯒꯦ ꯁꯦꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯔꯨꯠꯅ ꯃꯔꯝꯗꯤ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯂꯝꯂꯦ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁꯁꯨ ꯑꯩꯅ ꯐꯪꯂꯕꯅꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯐꯝꯁꯤꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯅꯝꯈ꯭ꯔꯦ ꯂꯥꯟꯃꯤꯁꯤꯅ ꯍꯥꯏꯔꯛꯏ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯕꯨ ꯐꯥꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯑꯣꯔꯗꯔ ꯄꯤꯔꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯗꯕ ꯌꯥꯔꯔꯣꯏ ꯃꯁꯤꯗ ꯁꯦꯝꯅ ꯑꯃ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨꯗ ꯄꯦꯟꯗ꯭ꯔꯗꯅ ꯑꯩꯕꯨꯁꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯥꯟꯃꯤꯁꯤꯅ ꯃꯤꯂꯤꯇꯔꯤ ꯀꯦꯝꯁꯇ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯂꯝꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯕꯨ ꯐꯥꯖꯤꯜꯂꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁꯦꯝ ꯑꯃꯗꯤ ꯋꯥꯀꯤꯟꯕꯨ ꯍꯦꯟꯀꯞ ꯐꯥꯖꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯨꯠꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯄꯤꯔꯛꯂꯤꯕꯅꯤ ꯃꯁꯤꯗ ꯂꯥꯟꯃꯤꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯩꯈꯣꯏꯗ ꯑꯣꯔꯗꯔ ꯄꯤꯔꯛꯄꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯔꯨꯠꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯀꯣꯜ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯅꯕ ꯏꯁꯩꯁꯤ ꯃꯐꯝꯁꯤꯗꯁꯨ ꯊꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯑꯑꯣꯟꯕ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯁꯦꯝꯅ ꯈꯪꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯍꯦꯟꯀꯞ ꯑꯁꯤ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯔꯨꯠꯇ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯅꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯡꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤ ꯁꯦꯝ ꯋꯥꯀꯤꯟ ꯑꯃꯗꯤ ꯔꯨꯠ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯁꯦꯝꯅ ꯃꯥꯒꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝ ꯁꯤꯜ ꯑꯁꯤ ꯂꯪꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯊꯥꯖꯤꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯂꯦꯞꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯕꯨ ꯁꯤꯜ ꯑꯁꯤꯅ ꯈꯟꯕꯒ ꯂꯣꯏꯅꯅ ꯃꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯌꯥꯎꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯁꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯒꯤ ꯃꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯤ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯖꯥꯀꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯒꯠꯂꯤ ꯑꯣꯖꯥꯀꯤꯒꯤ ꯇꯤꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯈꯔꯗꯤ ꯄꯤꯈꯤꯗꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁ ꯑꯁꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯥ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯦ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯄꯥꯎ ꯑꯃꯗꯅ ꯁꯦꯂꯦꯁꯇꯤꯌꯦꯜ ꯑꯥꯏꯂꯦꯟꯗ ꯑꯣꯖꯥꯀꯤꯅ ꯃꯥꯒꯤ ꯅꯦꯚꯤ ꯇꯤꯝꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ ꯐꯪꯂꯤꯕ ꯑꯦꯗꯃꯦꯟꯇꯤꯌꯝ ꯍꯥꯏꯔꯤꯕ ꯙꯥꯇꯨ ꯃꯈꯜ ꯑꯁꯤ ꯃꯈꯣꯏꯅ ꯄꯨꯂꯞ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯂꯕꯅꯤ ꯐ꯭ꯔꯦꯟꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯅꯁꯨ ꯁꯦꯂꯦꯁꯇꯤꯌꯦꯜ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤ ꯑꯁꯤ ꯃꯔꯩ ꯌꯦꯟꯅꯔꯛꯂꯦ ꯑꯃꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯅꯦꯚꯤꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯑꯗꯨꯝꯅ ꯍꯥꯊꯨ ꯅꯦꯚꯤꯁꯤꯡ ꯊꯥꯖꯤꯜꯂꯨꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯈꯜ ꯏꯪꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯑꯃꯅ ꯍꯥꯏꯕ ꯋꯥ ꯑꯃꯅ ꯇꯥꯟꯅꯗꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯟꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯥꯒꯤ ꯀꯨꯆꯨꯁꯤꯁꯨ ꯉꯥꯡꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯀꯟꯊꯤꯒ ꯂꯣꯏꯅꯅ ꯂꯥꯎꯗꯨꯅ ꯃꯥꯅ ꯇꯦꯕꯜ ꯑꯁꯤꯗ ꯈꯨꯇꯨꯝꯅ ꯁꯨꯏ ꯃꯁꯤꯗꯒꯤ ꯌꯦꯠꯅꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯛꯇꯨꯅ ꯂꯦꯂꯥꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯈꯨꯇꯨꯝꯅ ꯊꯥꯈꯤꯕ ꯇꯦꯕꯜ ꯑꯁꯤꯁꯨ ꯀꯥꯏꯔꯦ
ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯤꯝ ꯌꯥꯝꯅ ꯊꯨꯅ ꯊꯥꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯈꯣ ꯃꯤꯁꯇꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯪꯂꯛꯏ ꯁꯥꯔꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯖꯄꯥꯟꯒꯤ ꯃꯈꯨꯠꯇꯒꯤ ꯑꯦꯗꯃꯦꯟꯇꯤꯌꯝ ꯑꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯕꯤꯔꯤꯕꯔꯥ ꯃꯤꯁꯇꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯨꯠ ꯍꯥꯡꯅ ꯍꯟꯈꯤꯕꯗꯤ ꯇꯧꯔꯣꯏ ꯑꯦꯗꯃꯦꯟꯇꯤꯌꯝ ꯍꯥꯏꯔꯤꯕ ꯙꯥꯇꯨ ꯃꯈꯜ ꯑꯁꯤꯕꯨ ꯁꯨꯞꯅꯒꯤ ꯂꯩꯕꯥꯛ ꯑꯃꯈꯛꯅ ꯃꯄꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯣ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛꯁꯤꯅ ꯃꯄꯨ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯣ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤ ꯀꯥꯁꯤꯗꯒꯤ ꯊꯣꯡꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯂꯦꯂꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟꯗ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯧ ꯂꯦꯂꯥꯅ ꯁꯥꯔ ꯑꯗꯣꯝꯅ ꯇꯧꯕꯤꯔꯤꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯅꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯣ ꯋꯥꯔꯜ ꯋꯥꯔ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯃꯗ ꯑꯩꯁꯦ ꯂꯥꯟꯃꯤꯒꯤ ꯖꯦꯅꯔꯦꯜ ꯑꯣꯏꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃ ꯑꯣꯏꯔꯒ ꯂꯥꯟ ꯊꯦꯡꯒꯥꯏꯅꯔꯒꯅꯤ ꯃꯁꯤꯗꯒꯤ ꯂꯦꯂꯥꯅ ꯑꯣ ꯐꯔꯦ ꯁꯥꯔ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁ ꯑꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯝꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯚꯥꯔꯖꯤꯅꯤꯌꯥꯒꯤ ꯅꯣꯔꯐꯣꯛ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯀꯦꯝꯞ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ ꯔꯨꯠꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯁꯤꯗ ꯁꯦꯝꯅ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯨꯞ ꯑꯃ ꯂꯩ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯗꯦꯅꯤꯁ ꯍꯥꯏꯔꯤꯕ ꯑꯥꯔꯃꯤ ꯅꯨꯄꯥ ꯑꯁꯤ ꯁꯦꯝꯒ ꯈꯪꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯅꯁꯨ ꯁꯦꯝꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥꯐꯝꯁꯤꯗ ꯌꯥꯕꯤꯔꯦ ꯃꯈꯣꯏꯅ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯈꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯁꯨ ꯗꯦꯅꯤꯁꯅ ꯂꯣꯏꯅ ꯄꯤꯕꯤꯔꯦ ꯍꯧꯖꯤꯛ ꯋꯥꯀꯤꯟꯅ ꯀꯝꯄ꯭ꯌꯨꯇꯔꯁꯤꯗ ꯅꯝꯗꯨꯅ ꯁꯥꯃꯨꯑꯦꯜꯅ ꯊꯥꯗꯣꯛꯂꯤꯕ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯕꯒꯤ ꯁꯤꯒꯅꯦꯜ ꯑꯁꯤꯕꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯃꯨꯛ ꯔꯟ ꯇꯧꯔꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯏꯁꯩꯁꯤ ꯃꯐꯝꯁꯤꯗ ꯊꯥꯗꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯁꯤ ꯄꯥꯈꯠꯅꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯥꯏꯠ ꯁꯤꯒꯅꯦꯜ ꯌꯧꯔꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯊꯥꯗꯣꯔꯛꯂꯤꯕ ꯏꯁꯩꯁꯤꯅ ꯀꯔꯤꯃꯠꯇ ꯏꯐꯦꯛ ꯄꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯑꯁꯤꯅꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛ ꯁꯦꯝꯅ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯌꯥꯎꯔꯕ ꯄꯥꯇ꯭ꯔ ꯑꯁꯤ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯃꯆꯜꯁꯤꯡ ꯌꯥꯎꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯦꯁꯠ ꯇꯧ ꯍꯥꯏꯗꯨꯅ ꯗꯦꯅꯤꯁꯇ ꯄꯤꯁꯤꯜꯂꯦ ꯃꯁꯤꯒꯤ ꯇꯦꯕ꯭ꯂꯦꯠ ꯃꯈꯜ ꯑꯁꯤꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯅ ꯃꯤ ꯈꯪꯍꯟꯕ ꯇꯧꯗꯅ ꯂꯣꯠꯅ ꯍꯦꯛ ꯍꯦꯛ ꯆꯥꯔꯤꯕꯗꯨ ꯁꯥꯏꯠ ꯋꯥꯏꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯕꯨ ꯔꯨꯠꯇ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯌꯥꯔꯐꯣꯟ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯏꯠ ꯋꯥꯏꯟꯗꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯔꯨꯠꯅ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯁꯥꯊꯤꯅ ꯁꯣꯛꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯁꯣꯛꯇꯕꯒꯨꯝ ꯃꯐꯝꯁꯤꯗ ꯂꯥꯛꯄꯕꯨ ꯉꯝꯂꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏꯅꯤ ꯁꯦꯝꯅ ꯅꯈꯣꯏꯅ ꯖꯄꯥꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯑꯦꯗꯃꯦꯟꯇꯤꯌꯝ ꯑꯗꯨꯕꯨ ꯂꯩꯒꯗꯕ ꯕꯥꯌꯔ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯁꯤꯗ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯁꯥꯃꯨꯑꯦꯜ ꯏꯁꯇꯔꯟꯁ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯅꯪ ꯑꯀꯤꯕ ꯄꯣꯛꯇꯕ꯭ꯔꯥ ꯁꯦꯝꯅ ꯁꯥꯃꯨꯑꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯔꯛꯎ ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯔꯛꯎ ꯃꯁꯤꯗ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯑꯩꯕꯨ ꯖꯦꯜꯁꯤꯗꯒꯤ ꯊꯥꯗꯣꯛꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯀꯦ ꯑꯗꯨꯕꯨ ꯁꯦꯝꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯃꯨꯑꯦꯜ ꯏꯁꯇꯔꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯈꯪꯕꯗꯤ ꯑꯩ ꯈꯛꯇꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯎ ꯍꯥꯏꯔꯒꯗꯤ ꯑꯩꯕꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯄꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯗꯟꯗꯤꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯀꯣꯝꯊꯣꯛꯎ ꯑꯗꯨꯒ ꯖꯦꯜꯗ VIPꯒꯤ ꯔꯨꯝ ꯑꯃ ꯄꯤꯌꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯌꯥꯔꯒꯗꯤ ꯁꯥꯃꯨꯑꯦꯜꯒꯤ ꯃꯔꯝꯗ ꯑꯩꯅ ꯁꯤꯠ ꯅꯥꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯦ ꯍꯧꯖꯤꯛ ꯁꯦꯝꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯂꯣꯏꯅ ꯌꯥꯔꯦ ꯃꯁꯤꯗꯒꯤ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯦ ꯁꯥꯃꯨꯑꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯔꯂꯦꯝꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯂꯪꯊꯣꯛꯅꯕ ꯗ꯭ꯔꯦꯅꯦꯖ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯕ꯭ꯔꯨꯁ ꯕꯦꯅꯔꯗꯒꯤ ꯒꯥꯃꯥꯔꯦ ꯌꯥꯎꯔꯕ ꯏꯗꯨ ꯃꯉꯣꯟꯗ ꯆꯣꯡꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗꯗꯤ ꯍꯜꯛꯀꯤ ꯁꯛꯇꯤ ꯑꯗꯨꯃꯛꯇꯤ ꯆꯦꯜꯂꯛꯇꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯐꯪꯍꯧꯔꯤꯕ ꯁꯛꯇꯤ ꯑꯁꯤ ꯁꯨꯄꯔ ꯕ꯭ꯔꯦꯟꯒꯤ ꯁꯛꯇꯤꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯥꯅ ꯐꯪꯈꯤ ꯊꯦꯗꯤꯌꯁ ꯔꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯥꯃꯨꯑꯦꯜꯗ ꯐꯪꯂꯤꯕ ꯁꯛꯇꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯅꯤ ꯃꯥꯒꯤ ꯏꯗ ꯌꯥꯎꯔꯤꯕ ꯒꯥꯃꯥ ꯑꯁꯤꯕꯨ ꯍꯟꯊꯍꯟꯕꯒꯤ ꯃꯍꯨꯠꯇ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯍꯦꯟꯅ ꯗꯣꯁ ꯍꯦꯟꯒꯠꯅ ꯀꯥꯞꯁꯤꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯄꯔ ꯕ꯭ꯔꯦꯟꯒꯤ ꯃꯇꯦꯡꯗꯒꯤ ꯑꯅꯧ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯃꯔꯝꯗ ꯁꯥꯃꯨꯑꯦꯜꯅ ꯊꯦꯗꯤꯌꯁ ꯔꯣꯁꯇ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯑꯃ ꯄꯤꯈꯤꯕꯅꯤ ꯁꯦꯝꯅ ꯉꯛꯇꯨꯅ ꯍꯪꯉꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯥꯃꯨꯑꯦꯜꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯦꯗꯤꯌꯁ ꯔꯣꯁꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯣ ꯁꯥꯏꯠ ꯋꯥꯏꯟꯗꯔꯅ ꯀꯦꯝ ꯑꯦꯀꯣ 1 ꯍꯥꯏꯔꯤꯕ ꯖꯦꯜ ꯑꯗꯨꯗ ꯁꯥꯃꯨꯑꯦꯜꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯊꯦꯗꯤꯌꯁꯅ ꯁꯥꯃꯨꯑꯦꯜꯗ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯃꯗꯨꯒꯤꯗꯃꯛꯇ माना मतेंग पांगलिब ओइरंगनि तंजासिदा सेमगी कोक्तसु आइडिया अमा लागले माना हाइरई मतौदुमना थेडियस रोसना सामुएलगी आइडियाबु सिनरगा प्रेसिडेंट ओइननबगिदमक्ता सोइदना तौरंगनि माना प्रेसिडेंट ओइरब मतुंगदा सामुएलगी मराल कोक्पीदुना जेलदगी थादोकपीगे हाइदुना सोइदना हाइरंगनि मसदा साइड अंदरना नोक्तुना तबुदुबु माना अदुमना हाइख्रबसु प्रेसिडेंट ओइरब मतुंगदा माना सामुएलबु थादोकपीबा तौदना जेल मनुंगदा अदुम ngौरगा थंबीबनि मदुदगी सामुएलना सावरक्तुना प्रेसिडेंटगी मिंगचत थीननबगिदमक्ता बखा ताबा थबक क्या अमा सथरकपनि सेन मखा तारई जापानदगी एडमेंटियम हुरानबगिदमक्ता सामुएलना नखोइदा एड्रेस पीदुना थाब नत्रा अदुगा मदुगी ममल लोइना CIA गी अकाउंटदगी नखोइदा पैसा थारकपनि अदुमा तौरिबगी मरमदी US अमदी जापानना खटननबगिदमक्ता सिल्लिबनि साइड वाइंडर मखा तारई अदुमना लेबागनीगी मरक्ता खनसैनब थोहलगा मदुगी मराल पुंबा प्रेसिडेंट रोज की मथक तानानबगिदमक्ता होनरिबनि थेडियस रोज हारिब नुपासी यामना साउगनब कोकचाकप मिसकमनि मदुगुंबा मागी इज्जत छोकदम मराल अदु मागी मथक तारकप तारगदी मा करी ओइरकदगे हैबसि नंगसु खल्लु हौजिक्ति सेमनसु सामुएलना सथरमलिबि खुजिल थौरांग खुदिमक्सि लोइना भाब तारे मानवजे हाइरई नंग जेलसदगी नांथोक्तुनि सियनखिगे हाइब वखल केदंगदा खनगनु
ꯑꯗꯨꯕꯨ ꯁꯥꯏꯠ ꯋꯦꯟꯗꯔꯅ ꯊꯧꯁꯥꯗꯅ ꯀꯨꯝꯂꯛꯏ ꯑꯩꯅ ꯖꯦꯜꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯗꯣꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯅꯪ ꯈꯪꯉꯨ ꯁꯦꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ ꯔꯨꯠꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁ ꯑꯗꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯤꯆꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯃꯥꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯥꯖꯩ ꯗꯦꯅꯤꯁꯅ ꯅꯪꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯇꯦꯁꯀꯤ ꯔꯤꯖꯜ ꯄꯨꯡ 24ꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯁꯦꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯋꯥꯁꯤꯡꯇꯟ ꯗꯤꯁꯤꯗ ꯆꯠꯇꯨꯅ ꯁꯥꯃꯨꯑꯦꯜꯅ ꯆꯠꯊꯔꯛꯀꯗꯕ ꯂꯥꯂꯣꯡꯁꯤꯡꯒꯤ ꯃꯔꯝꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁꯇ ꯈꯪꯍꯜꯂꯨꯗꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯗꯦꯅꯤꯁꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁꯇꯤ ꯋꯥꯁꯤꯡꯇꯟ ꯗꯤꯁꯤꯗ ꯂꯩꯇꯦ ꯃꯥ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏ ꯖꯄꯥꯟꯒꯤ ꯋꯥꯔꯁꯤꯞꯁꯤꯡꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏ ꯃꯁꯤ ꯋꯥꯐꯝꯁꯤꯗ ꯇꯥꯕꯗ ꯁꯦꯝꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯁꯨꯠ ꯁꯦꯠꯆꯤꯜꯂꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯅꯥꯀꯜ ꯑꯃꯗꯅ ꯁꯥꯃꯨꯑꯦꯜ ꯏꯁꯇꯔꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯂꯩ ꯑꯦꯗꯃꯤꯔꯦꯜ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯐꯣꯟ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯝ ꯑꯃꯗꯤ ꯋꯥꯀꯤꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯨꯄꯔ ꯍꯤꯔꯣ ꯁꯨꯠꯀ ꯂꯣꯏꯅꯅ ꯑꯇꯤꯌꯥꯗ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯂꯤꯕꯁꯤ ꯁꯦꯂꯦꯁꯇꯤꯌꯦꯜ ꯑꯥꯏꯂꯦꯟ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟꯗ ꯂꯩꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯆꯥꯎꯔꯕ ꯁꯦꯂꯦꯁꯇꯤꯌꯦꯜꯒꯤ ꯃꯨꯔꯇꯤ ꯑꯃꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯏꯟꯈꯠꯇꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯋꯥꯔꯁꯤꯞ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯎꯕ ꯐꯪꯉꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯁꯤꯞ ꯑꯃꯒꯤ ꯃꯊꯛꯇ ꯂꯦꯞꯂꯔꯦ ꯔꯣꯗ ꯁꯦꯔꯥꯞ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯁꯤꯞ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯂꯦꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁ ꯑꯁꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯤꯆꯠꯇꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯃꯤ ꯎꯕ ꯐꯪꯉꯤ ꯃꯁꯤꯗ ꯁꯦꯝꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁꯅ ꯌꯥꯝꯅ ꯊꯨꯅ ꯅꯣꯔꯃꯦꯜꯗ ꯍꯜꯂꯛꯇꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯁꯥꯃꯨꯑꯦꯜ ꯏꯁꯇꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯃꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯊꯨꯅ ꯄꯥꯡꯊꯣꯛꯂꯒꯗꯕꯅꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁꯅ ꯁꯦꯝꯕꯨ ꯎꯕꯗ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯣ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯗꯒꯤ ꯅꯪ ꯂꯥꯞꯊꯣꯛꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯔꯣꯗꯅ ꯁꯥꯔ ꯃꯍꯥꯛꯄꯨ ꯑꯩꯅ ꯄꯨꯁꯤꯜꯂꯛꯄꯅꯤ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯀꯦꯁ ꯑꯁꯤ ꯁꯤꯟꯅꯕꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁꯅꯗꯤ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯂꯥꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯒꯥꯏꯅꯒꯅꯤ ꯁꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯃꯐꯝꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯃꯥ ꯌꯥꯝꯅ ꯁꯥꯎꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯀꯦꯝ ꯑꯦꯀꯣ 1 ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯏꯕꯤꯗꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯃꯔꯥ ꯂꯩꯖꯗꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ ꯋꯥꯐꯝꯁꯤꯕꯨ ꯁꯥꯔꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯕꯁꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯐꯝ ꯑꯗꯣ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯏꯐꯣꯡ ꯐꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯣꯠꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯁꯥꯟꯅꯁꯤ ꯍꯥꯏꯕ꯭ꯔꯥ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯁꯤ ꯎꯠꯂꯤ ꯃꯁꯤ ꯌꯨꯑꯦꯁꯀꯤ ꯐꯥꯏꯇꯔ ꯖꯦꯠꯅꯤ ꯖꯄꯥꯟꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯥꯟ ꯇꯧꯅꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯕꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯁꯤ ꯊꯥꯔꯛꯂꯦ ꯑꯗꯨꯒꯗꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤ ꯑꯁꯤ ꯖꯄꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁꯀ ꯁꯦꯝꯒꯁꯤ ꯀꯥ ꯑꯃꯗ ꯇꯣꯉꯥꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯏꯔꯤ ꯅꯪꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝ ꯑꯗꯨ ꯈꯔ ꯊꯨꯅ ꯍꯥꯏꯌꯨ ꯖꯄꯥꯅꯤꯁꯁꯤꯡꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯑꯥꯏꯂꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯌꯧꯕꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯝꯂꯤꯕꯁꯤ ꯃꯁꯤꯗ ꯁꯦꯝꯅ ꯁꯥꯃꯨꯑꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯄꯥꯝꯂꯤꯕꯗꯨꯁꯨ ꯃꯗꯨꯃꯛꯅꯤ ꯍꯥꯏꯕꯗꯤ ꯁꯥꯔꯅ ꯑꯥꯏꯂꯦꯟꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅꯕ ꯍꯣꯠꯅꯍꯟꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨꯅꯤ ꯃꯥꯅ ꯍꯣꯠꯅꯔꯤꯕꯁꯤ ꯇꯧꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁꯥꯃꯨꯑꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯣꯏꯔꯝꯂꯦ ꯁꯥꯔꯄꯦꯟ ꯍꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯑꯦꯗꯃꯦꯟꯇꯤꯌꯝ ꯍꯨꯔꯥꯟꯍꯟꯕꯒꯤ ꯊꯕꯛ ꯋꯥꯏꯠ ꯍꯥꯎꯁꯇ ꯁꯥꯔꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯍꯟꯕꯒꯤ ꯊꯕꯛ ꯑꯃꯗꯤ ꯖꯄꯥꯟꯗ ꯑꯔꯣꯟꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯄꯤꯁꯤꯟꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯁ꯭ꯇꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯃꯔꯨꯑꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯌꯨꯑꯦꯁꯀꯤ ꯖꯄꯥꯟꯒ ꯈꯟꯅꯍꯟꯗꯨꯅ ꯂꯥꯟ ꯊꯣꯛꯅꯍꯟꯕ ꯑꯗꯨꯅꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯤ ꯇꯧꯕ ꯉꯝꯂꯤꯕꯅꯣ ꯁꯦꯝꯅ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯕꯒꯤ ꯇꯦꯛꯅꯤꯛ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯥꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ ꯃꯈꯣꯏꯗ ꯖꯦꯅꯦꯇꯤꯛ ꯗꯦꯇꯥꯕꯨ ꯂꯩꯈ꯭ꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯍꯦꯛꯇ ꯃꯥꯏꯟ ꯀꯟꯇ꯭ꯔꯣल ꯇꯧꯁꯤꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯁꯥꯔꯕꯨꯁꯨ ꯃꯈꯣꯏꯅ ꯃꯥꯏꯟ ꯀꯟꯇ꯭ꯔꯣल ꯇꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯩꯉꯣꯟꯗ ꯂꯩ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯀꯦꯝ ꯑꯦꯀꯣ 1 ꯗꯒꯤ ꯐꯪꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁꯀꯤ ꯖꯦꯅꯦꯇꯤꯛ ꯗꯦꯇꯥ ꯑꯁꯤ ꯃꯉꯣꯟꯗ ꯎꯠꯂꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯁꯦꯝꯅ ꯍꯪꯂꯛꯏ ꯁꯥꯔꯒꯤ ꯍꯛꯆꯥꯡꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯑꯑꯣꯟꯕ ꯀꯌꯥ ꯎꯕ ꯐꯪꯕ꯭ꯔꯥ ꯔꯣꯁꯅ ꯈꯨꯝꯃꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯁꯦꯝꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯥꯔꯒꯤ ꯃꯦꯗꯤꯀꯦꯜ ꯗꯦꯇꯥꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯂꯩꯔꯝꯂꯤꯕꯅꯣ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯥꯅ ꯃꯤꯁꯤꯡꯒꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯤꯕꯅꯤꯅ ꯑꯩꯒꯤ ꯃꯦꯗꯤꯀꯦꯜ ꯗꯦꯇꯥꯒꯤ ꯐꯥꯏꯜꯁꯤꯡ ꯍꯦꯛ ꯇꯧꯕꯗꯁꯨ ꯀꯔꯤꯁꯨ ꯑꯔꯨꯕ ꯋꯥꯐꯝ ꯅꯠꯇꯦꯅ ꯁꯦꯝꯅ ꯀꯦꯝ ꯑꯦꯀꯣ 1 ꯍꯥꯏꯔꯤꯕ ꯖꯦꯜ ꯑꯗꯨꯒꯤ ꯔꯦꯖꯤꯁꯇꯥꯔꯗ ꯁꯥꯔꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯣꯏꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁꯅ ꯁꯥꯎꯒꯠꯅ ꯖꯦꯜ ꯑꯗꯨꯗ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯈꯪꯅꯖꯕ ꯃꯤꯁꯛ ꯑꯃ ꯂꯩꯕꯗꯒꯤ ꯃꯥꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯆꯠꯂꯝꯕꯅꯤ ꯁꯦꯝꯅ ꯑꯗꯨ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯣꯝꯒꯤ ꯕꯣꯗꯤ ꯁ꯭ꯀꯦꯟ ꯇꯧꯈꯤꯕꯒꯤ ꯕ꯭ꯂꯗ ꯇꯦꯁꯠ ꯇꯧꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯤꯕꯅꯣ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯇꯣꯛꯂꯣ ꯌꯥꯔꯦ ꯁꯦꯝꯅ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝ ꯁꯥꯔꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯕꯤꯒꯗꯕꯅꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯦꯝꯅꯗꯤ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕ ꯂꯦꯞꯇꯦ ꯃꯤ ꯇꯥꯗꯕ ꯂꯥꯞꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯔꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯇꯦꯁꯠ ꯀꯌꯥ ꯄꯥꯡꯊꯣꯛꯂꯝꯂꯤꯕꯅꯣ ꯑꯩꯅ ꯍꯪꯖꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯄꯥꯎꯈꯨꯝ ꯁꯥꯔꯅ ꯍꯧꯖꯤꯛꯃꯛ ꯄꯤꯕꯤꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯣꯁ ꯑꯁꯤ ꯃꯩ ꯍꯧꯅ ꯁꯥꯎꯒꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯇꯧꯔꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯝꯂꯒꯅꯤ ꯃꯁꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗꯒꯤ ꯁꯦꯝ ꯑꯁꯤ ꯉꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯍꯥꯔꯠ ꯑꯁꯦ ꯃꯊꯧ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤ ꯁꯥꯃꯨꯑꯦꯜ ꯏꯁꯇꯔꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯛꯇꯅꯅꯤ ꯑꯩꯉꯣꯟꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕꯤꯕ
Samuel Semliki Hidashi Putok Manai, Man Semliki Hidash Namamoidra in a Sipo Hindun Labunam Libani. Man Hidaxi Sembi Bagidamata, Aina Mabu Hanagi Punchida Muhin and Gehadan Wasakimani. Madugi the Matani Aina Zel Dukimanunda, Magi the Mak Leb Masemgutun Piriwado. Mabu Jail the Gitado Pinogi the Maktasu Aina Karak Honakimani. Adubu Hiram Lagama Hatumina Lake. Was the Semna, Sargio Baron Wapam Sing Kanakadraki Vadigi, Mabu Jail the Gitado Putodana Dum Tamsin Kivanatra. President Harry Nangimaru Bruce Banner, Ivadi Hulk, Amadi Abomination Anina, Yamatamtina Python over the Gi, Harlem Hybrid City is the Yamsong among Takagi Doxing Tokivan. Madugi Maralama Misakama the Tangin of Honor Komatamda, Samuel Eastern Saribu Pass the Takivan. Ivadi Mabu, Baligi Humming or Hinduna, Tokiva Todokimaki Maral Simang on the Tangin Kivan. Adugo Konjel Tatana Makatari, I hope Punchi Conchetida, Imalevaki the Monteseba Toduka to Lakavani. Aduga aina pokcheri bi chanupi magnasu aibu warauduna ngasi phawa ingon da wama set mathangangdana mafam kadai da leikibano haibu phawu thiba khangdana leiriwani Bruce Banner bu phana nabagi damakta masing yamlo bala mi kyamna mangon da attack tawsilan kiba dugi damakta chanupi na aibu ngasi phawu waraudiwani Hojik President Ross na kaptuna makatarai aina hingdun leibadu pamkibani maramdi aingon da su aphabali set yauriwani haibsi aigi chanupi du utpa pamki mana pikli matamda koi biset mina kiba mapa duni haibse aina mangon da ningsing han pami Sam Nahiri, Sir, Hujik Shuadom Gisanupi Mafamda, Adom se Apabu Misakamani Habu Utpagi Matam lady. Isani Sabu my papa me money Hana Udan Matang the High Ragadi, I own the Gihana Sargi Wapamadu Kang of Mimatalai. Madam de Shu Maduki the Matalanting Narpamishakamani. Bipum Kudimana, I could nakal namatagi or Masako Ubi Bangakani. Maramadona Isani Sabu, Apabamini, my papa mini Hina Udan Bagitanjadi, Awaba Kudong Tibagi Punja to the Utpangamba Duna, I could Masaka Doribani. Matamadu Iquay Asian Bizet Hibado Pangadoribani. Hosik Maruari Wapamdi, Samuel Istan Saribun Pasna Pamivasi, Sargi Mataka Laman Shimbaduni. Masiki the Makta Labaxing Barakta Lam Tokner Basumang on the Karimata Madugi Darkalate. Tobu boy Quena Tori Samuel Napamli with Tabakadumukta Daikwen Sukong Tangin Mani. Masi we are in the K2 Naikwen Lepkadavani. Tansastan Pams and Clatonai, Sar, Iquay Fighter Jet Pilot Anina, Japan Gilan missing the attack to Shinabagit Pashin Cray. Pilot Anidun Iquen Hibawam with Tau Hibsuakidre. Masdigi Makoya Matuna control room the Sensilagle. President Iri, Carino pilot and is not only Basibu Makoy Bungaura, Yamatuna Halaknabagidam Tahayu. Officerasna, Sar, Makoy Halaknabagidam Taiko and Hanjin and Haikravani. The Budu Makoy the reply Matalakde. President Rosna, Adorgade Hojumang Atopa fighter jet by the Makoy Tingu Doviaroi. Mr. Panther and Sam Kumlai, Sar, Baduki Tabatu the Equidis in a bureau, a coin of Sweden Makipang Toke. Masdigi President Salo Haidanaya Piragle. Sam Mumadi walk in the Yamatuna Centrale. Akasmatak is the fighter jet and in Lay in the Pai Sure. Wakin Hairi, pilot Anisi was Samuel now, mind control Sweden Makito Shilamagani. Sam Hairi, Japanese fighter jetting to Tingan Bagit of the Salas, Masara than Makoini Yamatun Pai. Pina Sam walking the Hairi, Tabukudim Ega Pau Poner Pang Tokadavani, Nasadas open Yaga the Tabuxing the Yarimakato. Masing Matung the Makoin in Pashalactuna, Japanese fighter jetting pilot is the Lantona than Bagit of the Hairi. Tabutu Tanzastan Ivadi, mind control to Sinjava US fighter jet and Ishna, Makoy the Nomi Caps in the attack to Shilane. Masdega Hojiti, Japanese singer Su, Makoy the Landarakle, Adon Makoina Susaki Lebukulais in Caption of Bagit of the Shamshanakre. Sam the control on the Hairi, Yarimaka top fighter jet at the Tato Piracanu, mind control to Sinjava piloting is with Tingan Bagit of the Queniam Honage. A quinto with Tabuxing seat him Jinaba Honor even I see Japanese sing the Sukan Badarkaroi. Maramana top fighter jetting Tato Piracanu Hydroman Hanjin Lauri. Adwa Hosek Japanese fighter jetting is the US is a hussing to Gaina Bagit of the missiles in Capsulale. Mustagi US ship the Gishu, Capsule missile sing is not talking about defense missile Kama Tadorole. Adwa pirate missile sings to Tom the Gipohire. The Budu missile and even not talking to Sacre. Must was Hamam the walk in the Sure. Makoin in a missile on Pan of the beginning of the Yamakanatani. Tanjasta Sam Gitung the pirate liba, Japanese fighter jet am the wishing capsule even. Mustaki Samna, red wing Haribamagi devices go Totuna, Carol Gibbon Rusing Sungatoli. Walking a Yamang Pashalactuna, Magimang the pirate missiles to Kulai capsule. Mustaki Magimama is a high pet like Toki with the Gi, Zahasta Toman than it sing to a pokire. Jahas Yamakan and Nick home see, Manu Yori President Kangush na Panglivani. Nakalamadana top missiles was Sam the Pan of the Yamakan Honari. Other Japanese fighter jets among the Lebanon with capsule. Mustaki Sam the President Ross the Lagunari. Japanese fighter jets in his lip and the Sana the Hijabu. Jose President Rosna, Japan Prime Minister Ozaki the Pau Power, Edugamana Hairi, a Koi pilot and Nima the Equine control to Wungamdre. Nakoi ship the attack of Shilibu Makoini. Makoini would think of getting to Swakoniam Kanahonari. Other Yarga de Adona Sulan is 11 of getting to other PBU. Lebagani Verta Lanto and Begidamata, Kanagu Misakamana Toina plans at Haribani. Mr. Ozaki Kumlai, Lebagani Verta Lanto and Bohonari would take an asonate, Nangi. Captain America Bunangi Kulayo and Sinaduna, Magi Marumda Masiki Sinang Pantoli Banatra. Magi often sings star of the President Rose is showing with the lawyer. Adumana Harry, Captain America Toribo, Lan Sileban of the Tingan of Honari.
오자키는 카타레이 파일럿 아니두나 낭기 오더 따드라바디 까나나 오더 피르가 먹고이 파일리바노 아순 항력비스도 프레지던트 로스 아시 포쿰 피브 감드레 오자키는 하이레이 아두나디 타바 쿠디마시 낭가 떠헌바니 하이세 아이 호직디 로이나 바따라바니 마시하람라가 와리 샤나름리버시 타닷그레 호직 프레지던트 로스 마타 사우다 로이레 마사다 또펑 캉데라 쌍나 범수 파우라레 Mesti magi haksang dah humang kang begeloinana, tau pung kang dah bawa mayok na begeloinana so shaung shaung hongelale. Tan sas ta magi headphone ista konjel matarale. Mesti tari bu konjel si Samuel Liston sari bu padu konjel ni. Mana hairi, hojik ti nangi haksang dah on belak le have si aina kangle. Nangi haksang menung digi pudok ni be energy do ating betau dana madu bu pudo halu. Asomna karim na duna Samuel hari bu pas na hairali bani. Manak tale ribo ofsarisna, saradom gi haksang ke du yaur bage. Yamna humang kang na sui. Mesti president na konjel lala tau dun komi ai karsto de. Ay minute amatang tonga na kahamagi manung dalay Masyharam naga mahakasti itokre Mind control to sinkraba US ki pilot no pamana sem na nungwi left na kapsilali Masdagi sem na vibranium silis na nungwi maru sing singa tholo matungda yam na paisilaga magi wings na fighter jet aski masada phujin na kakthal Tanjai sa wakin na sem bu kodun hairi masigi lana se hek loibaga nangi fight tong na bagi mawung sing do ingona khara takpiu Masakaktat gibedagi paibi adra fighter jet asi makharom da dum tarali bani pilot ni pas bu kanna na bagi damak to wakin yam na paisilali mangona gi khulai makapsilaktuna fighter jet asi gi mingsel thugai bedagi pilot nu pas parachute kaloina na mapan da paithokre matosuna pilot nu pas udi kalhore Tanjasta control room dagi hairi nakhoi gi tungda Japanese fighter jet sing na tanarali masti wakin ngak to hairi ekhoi na di makhoi gi damak ta mateng panglai bani aduga ekhoi bu hatna na bagi damak to khoi na tanarali su kari gi no sem na komi masi maramdi president Rose na hojik shu asum wafam sing haidok na losin na thamba du gi damak ta Japanese prime minister Ozaki na saudagi ekhoi de leptne attack sa tharali bani Nakalamadana president Rose si masada tawpham khangdab galoinana atopa kamagi manung da naito moina sangsilagli magi khongs thangdur sat phong ngamdre aduga Samuel haribu nupas na mangon da leptana sauna na bagi damak to wafam kyam phong doli Mana hairi nangna lakna sabu semdok chana bo honarabasu nangi hanagi phattaba lisa phattaba magun singu du losinduna nangi haksang thi yauri bani madu singa du nangna kuina phumjinduna thambagam loi soidana maki mapan thola lagani Nakalamadana sem amadi wakin bu Japanese fighter jet singsna nongwi kapsin nur tanari bani Celestial gi haksang no on kibunung jaw sing sing marumda sem se hojik lotun lairi aduga di mana hojik yeng thorpada mind control to sing khraba atopa makhoi gi pilot amana ja sing iste attack tong na bagi damak paishili bisu ure masibu kanna na bagi damak ma yamni yang na paishin khre aduga wakinna Japanese fighter jet sing su nakalamrom da puna na bagi damak to honari Nakalamadana president Rose si khangphang khangdaba haibu oire mana saun hairi nangna igi haksang iste kari tok sing khrabano Masdagi Samuel na noktuna nangi ana ba kok na bagi damak ta ina layeng bi khibani madugi damak ta nangona guli kya pijari banatro Masda president na nangna guli sigi manung da kari hapsili Masda Samuel na nangna talaga na guli sing du saba tok tho adubu kari guma nangna guli sing du saba tok putarabadi nang soidani sigani haibsi na san su khangjari bani aduna di guli du saba tok pu yadrabani na aina pamni ba thabak simang nangna tawbu ta bani haibadi nangi haksang manung digi phudok pu pamni ba energy ado athing ba tawduna thado Hojek president Rose si haksang gi khangphang khangdaba saina khol sibu yamna wana khang lairi Nakalamadana mind control to sinkraba jakal haribu pilot nu pasna Japanese jahaz sings the missile kapsinkre Masibu ngakthok na bagidam ta shema siam yang na paisilagi magi vibranium silisi langduna missile ani mudi thugaire aduga lemhori ba ani sigi manungda amana magi mamang de silisi khanjinduna paisilaga thongaire aduga atopa missile amana magi vibranium wings na kanthaduna thugaire aduga amuka su jakal haribu pasna missile ani maga kapthrole masibu thugaina bagidam ta wakin na tanarali mana missile stu khulai ma kapsulakna thugaire Tobudu amadi mana kapli khulai sna pal hodre masdagi missile sna pairali ba mamang unda leiraga magi khulai kapsina bagidam ti shem shadan lei tanjasti shem lauduna madu ai tawge nang changchilu no haiduna lauri adu shem na hari wasta dana mana mamang unda kapsilu matam dadi magi manak nang missile sna pokhai bidi magi haksang sogle asuna wakin gi haksang si urru leiduna makhata paitarli mani shem na lauduna mabu okna bagidam ti yamna yakna paisilai hauze wakin gi haksang si samudra imai mathakta phujinduna tare Tanjasta control room dagi hairi wakin bu kanna bagi damak ta khone rescue team thakrage nangna jekal bu phan na bagi damak to hono asum hari putagi semna jekal hari bu nupa su phan na bagi damak to paikre nakalamadana president Rose na wana leiri bisu lei Samuel na hairi asaw buna na sadu thumadalu aina maru ina pamli bise nangi mingcha thiba duni aduna hen nangi asaw bu hengalalu madugi matung dagi di Japanese jahaz sing sibu nangi khut khaktara noi khairga thugai bu phawung ngamlagani aduga captain America bu su nangi khut na noi khaiduna hat pangam lagadabani nangi haksang munung du loli ba hingsa ba do puthokna ba honau hojek president Rose ki haksang singang shin bhaurale sathina wa ba khangdur ma hojik lairi nakalamadana jakal hari ba pilot sina Japanese ship sing the missile capsing gi da bi paishilagli bani masu udigi sem na paidun yang na tanarale fighter jet asgi mata ka tonglaga magi vibranium silisna mung selsi thugairi asuna mung selsi thugai badagi pilot orim nu pasi parachute koloina na mathak ta kap thokre tabudu plane si Japanese ship sing sigi mai kai de yung na paishilagli bani Fighter jet asibu nakalamata paithokna bagi damakti yamna kanna honari adugu matomta ngamlitlabadagi red wing harbi device su kauthokna fighter jet asibu nakalamata paithokna bagi yamna kanna honari mato sunmani yamna wan honabadagi Japanese jahaz is the khetuna sakrage singdona phujille
ꯃꯇꯧꯁꯨꯝꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯂꯝꯒꯗꯕꯗꯨ ꯃꯥꯅ ꯀꯟꯕ ꯉꯝꯍꯧꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯣꯁꯕꯨ ꯁꯥꯃꯨꯑꯦꯜꯅ ꯁꯥꯎꯅꯅꯕ ꯋꯥꯁꯤꯡ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯤꯠ ꯑꯁꯤ ꯉꯥꯡꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯑꯣꯡ ꯑꯃꯗ ꯑꯣꯟꯕꯁꯨ ꯍꯧꯔꯛꯂꯕꯅꯤ ꯇꯟꯖꯥꯁꯤꯗ ꯂꯦꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯄꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯉꯛꯇꯨꯅ ꯁꯥꯔ ꯑꯗꯨꯝ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯅ ꯄꯥꯏꯂꯣꯠ ꯑꯅꯤꯃꯛꯄꯨ ꯊꯤꯡꯕ ꯉꯝꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯖꯄꯥꯅꯤꯁ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯑꯦꯇꯦꯛ ꯇꯧꯔꯝꯗꯅ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯣꯁ ꯑꯁꯤ ꯁꯥꯎꯅꯤꯡꯂꯝꯕ ꯈꯨꯗꯤꯡꯃꯛ ꯈꯪꯍꯟꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯖꯥꯀꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯨ ꯍꯧꯖꯤꯛꯇꯤ ꯑꯔꯣꯟꯕ ꯑꯃꯇ ꯈꯥꯛꯇꯅ ꯑꯩꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯔꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯁꯥꯃꯨꯑꯦꯜ ꯁ꯭ꯇꯔꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯇꯥꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯁꯥꯎꯕꯅ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯖꯄꯥꯅꯤꯁ ꯄꯥꯏꯂꯣꯠꯁꯤꯡ ꯑꯁꯤꯅ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯅ ꯃꯈꯣꯏꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯥꯖꯤꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯖꯥꯀꯤꯗ ꯄꯥꯎ ꯄꯤꯔꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯧꯖꯤꯛ ꯁꯦꯝꯅ ꯋꯥꯀꯤꯟꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯤꯁꯇꯔ ꯔꯨꯠꯅ ꯈꯨꯝꯃꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯑꯁꯣꯛꯄꯟ ꯌꯥꯎꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯋꯥꯀꯤꯟꯕꯨ ꯍꯦꯂꯤꯀꯣꯞꯇꯔꯗ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯄꯣꯔꯇꯔ ꯀꯥꯡꯕꯨ ꯈꯔ ꯎꯠꯂꯛꯏ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯌꯨ ꯑꯦꯁ ꯑꯃꯗꯤ ꯖꯄꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯒꯗꯧꯔꯦ ꯇꯧꯕꯇꯕꯨ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯐꯦꯜꯀꯟꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯥꯟ ꯑꯗꯨꯕꯨ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯗꯅ ꯂꯣꯏꯁꯤꯟꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯐꯦꯜꯀꯟ ꯑꯣꯏꯔꯤꯕ ꯋꯥꯀꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯁꯥꯗ ꯑꯁꯣꯛꯄꯟ ꯌꯥꯎꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯒꯤ ꯁꯔꯖꯔꯤ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯨ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯐꯪꯏ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯋꯥꯀꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯗꯥꯛꯇꯔꯁꯤꯡꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯎꯠꯂꯛꯏ ꯑꯗꯨꯒ ꯁꯦꯝ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯀꯤꯟꯕꯨ ꯃꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯋꯥꯀꯤꯟ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯁꯦꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯐꯝ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯔꯨꯝꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒꯗꯤ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯕꯀꯤ ꯕꯥꯔꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯋꯤꯟꯇꯔ ꯁꯣꯜꯖꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯕꯀꯤ ꯕꯥꯔꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯍꯥꯟꯕ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯣꯏꯈꯤꯕ ꯁ꯭ꯇꯤꯞ ꯔꯣꯖꯔꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯤ ꯃꯥꯁꯨ ꯁꯨꯄꯔ ꯁꯣꯜꯖꯔ ꯁꯤꯔꯝ ꯀꯥꯞꯁꯤꯟꯈꯤꯕꯗꯒꯤ ꯑꯍꯦꯟꯕ ꯁꯛꯇꯤ ꯐꯪꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯕꯀꯤ ꯎꯕꯗ ꯁꯦꯝꯁꯨ ꯍꯔꯥꯎꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯂꯦꯡꯒꯣꯟꯅꯔꯤ ꯕꯀꯤꯅ ꯇꯤꯚꯤꯗ ꯅꯈꯣꯏꯒꯤ ꯄꯥꯎ ꯎꯕꯗꯒꯤ ꯑꯩ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯤꯕꯅꯤ ꯁꯦꯝꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯥꯊꯤꯅ ꯁꯣꯛꯄꯟꯕ ꯌꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯍꯥꯔꯠ ꯑꯁꯤ ꯃꯦꯆꯤꯟꯒꯤ ꯃꯇꯦꯡꯅ ꯃꯊꯧ ꯇꯧꯍꯜꯂꯤꯕꯅꯤ ꯗꯥꯛꯇꯔꯅꯗꯤ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯃꯥ ꯍꯤꯡꯒꯗ꯭ꯔꯥ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯁꯦꯝꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤꯗꯤ ꯁ꯭ꯇꯤꯞ ꯔꯣꯖꯔꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯦꯂꯤꯌꯟꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯉꯥꯛꯊꯣꯛꯈꯤꯕꯅꯤ ꯃꯥꯒꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯃꯥꯏꯊꯤꯕꯒꯤ ꯃꯥꯏꯊꯤꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯩꯁꯨ ꯁ꯭ꯇꯤꯞ ꯔꯣꯖꯔꯗꯧꯅ ꯑꯃꯗꯤ ꯅꯪꯗꯧꯅ ꯁꯤꯔꯝ ꯀꯥꯞꯂꯝꯕꯅ ꯍꯦꯟꯅ ꯐꯔꯝꯒꯗꯕꯅꯤ ꯕꯀꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯁꯦꯝꯅ ꯈꯨꯝꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯤꯡ ꯑꯁꯤꯕꯨ ꯊꯥꯡꯒꯠꯄ ꯉꯝꯕꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ ꯄ꯭ꯔꯁꯤꯗꯦꯟ ꯔꯣꯁꯅ ꯑꯩꯉꯣꯟꯗ ꯑꯦꯚꯦꯟꯖꯔꯁ ꯇꯤꯝ ꯅꯧꯅ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯤꯝ ꯑꯣꯏꯒꯗꯕ ꯋꯥꯀꯤꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤꯅ ꯖꯦꯜꯗ ꯂꯩꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯁꯥꯃꯨꯑꯦꯜ ꯁ꯭ꯇꯔꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯂꯕꯅꯤ ꯑꯩꯅ ꯐꯥꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯝꯂꯕꯅꯤ ꯃꯗꯨꯗ ꯐꯥꯎꯕ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯁꯥꯃꯨꯑꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯝꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯝꯕꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯑꯣꯏꯔꯤꯕ ꯉꯥꯛꯇꯅꯤ ꯕꯀꯤꯅ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯐꯣꯡꯗꯣꯛꯎ ꯁꯦꯝꯅ ꯁ꯭ꯇꯤꯞ ꯔꯣꯖꯔꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯍꯨꯠꯇ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯅꯤ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯃꯤ ꯑꯃꯕꯨ ꯈꯜꯂꯝꯂꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯈꯟꯖꯩ ꯕꯀꯤꯅ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯂꯥꯜꯂꯦ ꯅꯪꯉꯣꯟꯗ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯒꯤ ꯁꯤꯜ ꯁꯤꯟꯅꯗꯨꯅ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯤꯞꯅ ꯅꯪꯕꯨ ꯈꯜꯂꯝꯂꯤꯕꯁꯦ ꯅꯪ ꯄꯥꯡꯒꯜ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯅꯠꯇꯦ ꯅꯪ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯅꯪꯉꯣꯟꯗꯁꯨ ꯁꯨꯄꯔ ꯁꯣꯜꯖꯔ ꯁꯤꯔꯝ ꯀꯥꯞꯂꯝꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯅꯪꯅ ꯀꯟꯕ ꯉꯝꯂꯝꯒꯅꯤ ꯑꯁꯤꯔ ꯑꯗꯨꯝꯅꯕꯨ ꯑꯣꯏꯔꯕꯗꯤ ꯁ꯭ꯇꯤꯞꯅꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯕ ꯉꯝꯂꯝꯂꯣꯏꯗ꯭ꯔꯥ ꯅꯪꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯅꯪꯒꯤ ꯉꯝꯖꯕꯤ ꯄꯥꯡꯒꯜ ꯊꯥꯗꯗꯨꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯁ꯭ꯇꯤꯞ ꯔꯣꯖꯔꯗ ꯃꯌꯥꯝꯅ ꯊꯥꯖꯕ ꯊꯝꯃꯤ ꯇꯧꯕꯇꯕꯨ ꯃꯥ ꯃꯁꯥꯅꯗꯤ ꯅꯪꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯗ ꯊꯥꯖꯕ ꯊꯝꯂꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯕꯀꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯇꯥꯕꯗ ꯁꯦꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯄꯣꯛꯆꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯁꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯨꯡꯄꯦꯟ ꯄꯦꯜꯍꯜꯂꯦ ꯕꯀꯤꯅ ꯐꯔꯦ ꯅꯪꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯈꯜ ꯑꯋꯥꯕ ꯈꯜꯂꯨꯔꯅꯨ ꯋꯥꯀꯤꯟ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯩꯁꯨ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯃꯗꯨ ꯊꯦꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯍꯦꯟꯁꯦꯛ ꯇꯧꯅꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯔꯨꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯆꯪꯂꯛꯏ ꯃꯥꯅ ꯕꯀꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯕꯀꯤ ꯕꯥꯔꯟꯁ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯤ ꯋꯥꯡ ꯆꯥꯎꯏ ꯃꯁꯛ ꯐꯖꯩ ꯃꯌꯥꯁꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯖꯩ ꯄꯔꯐꯦꯛ ꯑꯣꯏꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯑꯁꯤꯅꯤ ꯁꯦꯝꯅ ꯈꯨꯝꯂꯛꯏ ꯃꯍꯥꯛ ꯑꯁꯦ ꯆꯍꯤ 110 ꯁꯨꯔꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯒꯅꯨ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯁꯨꯄꯔ ꯁꯣꯜꯖꯔ ꯁꯤꯔꯝ ꯀꯥꯞꯁꯤꯟꯈꯤꯕꯅꯤꯅ ꯕꯀꯤ ꯕꯥꯔꯟꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯆꯍꯤ 110 ꯁꯨꯔꯕꯁꯨ ꯑꯍꯜ ꯑꯣꯏꯁꯤꯟꯗꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯌꯨ ꯔꯣꯠꯅ ꯈꯨꯝꯂꯛꯏ ꯆꯍꯤ 110 ꯁꯨꯖꯔꯕꯁꯨ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ
asumna makhoi ni si phagi tawna duna nominari asuma leringi tv da pawma lagle masda hairi basi aijia breli hairi bnu pasi hayeng military judge ki mamang da putholagani mahak si jail da matam kuina leiruba matung captain america gi mateng dagi sahi ani gi mamang da jail dagi thadroki bani tobudu handak ta president rose bo hana na bo honaru bagi maral da high security jail da mungnam sin duna thamkhre handak ki mapok si gi oina di magi maral kok pa haibisi di oi thoklaroi masi pawsi ta da sem su yam nuai ta phawre aduga aijia hairi bnu pasi su jail manung di yam wakhal nuai tan leiribani matangi sindana Dennis Dampi hariba army nupa asu ulai magi phonda mamanaba mana call tawsirale aduga hairi nangna pirakhiba tablet singa dugi maramda ina check phajana tawre masigi tablet ste yawram libasi yamna khudong thingai orba gamma radiation singni masigi hidak sibu nangna kadai digi lawrubano wafam sita Dennis tungak pudal oidre masigi mana nangna masigi maramda takpirak phase adugi batik harauje ai hujimang yam thuna misak amada call tawduna masigi maramda takhi dawa yararoi masayara dona sem da call tawna nabgi damakta ma tongana tholai tobudu tanjas ta magi nakong da akan sound gi frequency mani yerakle masdagi khang ngamdraba Dennis achi nakong ani menchindro phamlaga lairi adugadi magi mahangda leiramli basi Samuel Stone sari bunu pasi oramle man hairi masi khonjelisna nangi khong khut loina paralyze ohelabani kariguma masigi level se ina lekhat patarabadi nangi heart adu sumba thau to soidan lepkini nangbu heart pumakti aina pamde adubu nangna Captain America da call tawna na bo honari badu aina khangi madugi thabuk tu budi thingdaba yaroi Dennis ne yamna wana hangli nang kanano masdagi Samuel na ayise wari sigi hero oiriba misagaduni asun haram laga magi khut pari budi wasa sidigi sound gi frequency se kan lekale masdigi Dennis na magi thabak ti amna kan paishin dura awab khangam laga mahak sire masi matung da Samuel harim nu pasi mafam si thaduk na satki mathangi sindana White House da President Rose si ulai masanu pi gi photo sing si mwana munni yengli tanjas da Lela Taylor harim nu pi sangsilaktuna sir mapan de guest sing lang hore sa na wangang bi na bagi dong ta thopi rak lo haire masda president na hoi ai thola lage nang chalam lo haiduna thadoki aduga magi phone si lokhatuna masanu pi de call tawsili nahan makhidi mana masanupi da phone tawbuda supai pairak tabani adubu ngasidi masanupi na su phone olale aduga papa kamdori nungai ribra haidun handale masanupi khonjel tabda ma sara udal oigre masanupi na hairai White House da papa da attack tawi haibu pawdu hek tabaga aina papa da phone tawna namagi damta hona khibani adubu ai ngam khidre masigi damta papa na ngakpi gani hojik papa gi haksang kamdori bage mapa na khumi isa gi khonjel tabda ai adu kimiti kharawi aduga ai hojik karisu tawde fit oin lady ngase na nangond phone tawri base nangna oglak loidra haidura aina khallubani adubu nangna oglak libase ai adu kibati kharawi nangna haikiba ai si yamna fattaba mini haibado chumi matam amada ai si yamna fattaba sathiba mi moi khibani tobudu hojikti ai ngonda awon ba kyam lagne isani sabu hongdok chana bagi dongti yamna kan honari ban afaba mi ma haibado oina na bagi dongta leptna honari ban hojik aina nangonda haining madi hanagum nungsina na family amo ina pundron leiminasi mamang dai khoini hek hek sathiba seri blossom gi leisat pa pak tu da koi bisalusi masda masanu pi Betty Rose na su hoi papa na hari wapam do isu yai haidun phamdarali asumna makhoi ni nungsina na wari sandar matung da phone si thamkre masigi matung da President Rose na mayam mang da wangang na nabagi dong ta thorali man hairi good afternoon everyone President gi phamasi wa ina pai khibunu met da ina wasak khibani ekoi gi laibak iram da masibu ing tappa shanti leina panba chawkhat phalam da mamu ehengani haidana aduga ngasidi madugi aina wasak khibado mapung phana pangthokpa ngamlagani haibagi sakta mamu uba phangle nakalamada semasi ulai mana lampa amada phamdun leramadi satke haidun hek torok tanjas to tunglumdi kaudun hairai Mr. Captain America adugadi Samuel Stone hairibunu pasu waramle mana hairi thamoi kairba awaba tarba aigi damakta matam khajik tang warba su kai thokpiraga aiga wari sanaba yagadra Mr. Semna nangonda minute manga gi batam pigani madugi matung degi police singa nangbu sangselaktono pharga singlaga pukhragani Samuel na hairai Indian Ocean da so walanja oma thoke tormani adubu nangna maram oiduna madu mai pak na thingba ngamkhre maramudra ai mafam sida isani yana surrender tawna nabagi dum talagli mani aikhoi ni pandam se amakhaktani madudi President Rose haribunu pasigi magi asengma masak ado mayam da khangan basini nakalamdana President Rose na wangang libu mafam stu ulai mana hairi yamna harau ningai oribu wafam di mamang da kai khre haidun leiruba treaty gi wafam ado amu hane yana duna ngasi amuk sign tawnaragani masigi damakta ai yamna harau aduna phare hujik mayamna hangning wahang sing ado ingon hangbi bi agani Reporter nupi mahoglaktuna White House ta thokiba thawdo adudagi Japan na ikhoiga mari tane khibani haibu wafam sibu chumbibra President komi Japan amadi US ani gi marakta khatna hannabagi damakta kanaguma misagamana phajana plan tawrambani aduba hojikti Japan ga ikhoiga si hanadagi hena mari chesina haibu du oikre nakalabadana Sam amadi Samuel wari sanari bistu ulai Sam nairi adu kuiram matamase President Rose bunangna karimata tawdana lakhraban White House ta mabo hatpi khudong chawasu phangkhrabani maduda sunangna mabo hatkide Aisha gi mind control tawchilaga nongmai kaphali badu President bo hat nabagi damakta natte habisi aina su bhabtai aduga aingonda singna wafam sulai Indian Ocean da ikhoiga Japan ga lan tawhnabagi damakta nangna plan tawbu natte madu nataba topa thabak ma tawhnabagi damakta nangna plan tawbani
ꯃꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁꯄꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯗ ꯁꯥꯃꯨꯑꯦꯜꯅ ꯍꯣꯏ ꯃꯥꯅꯤ ꯃꯗꯨꯃꯛ ꯑꯆꯨꯝꯕꯅꯤ ꯇꯧꯕꯇꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅꯁꯨ ꯚꯥꯞ ꯇꯥꯔꯝꯂꯣꯏ ꯁꯦꯝꯅ ꯈꯨꯃꯤ ꯅꯪꯅ ꯃꯉꯣꯟꯗ ꯍꯦꯛ ꯄꯤꯖꯔꯝꯂꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯈꯨꯊꯥꯡꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯚꯥꯞ ꯇꯥꯔꯕꯅꯤ ꯁꯥꯃꯨꯑꯦꯜꯅ ꯊꯦꯗꯤꯌꯁ ꯔꯣꯁꯅ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯑꯃꯒꯨꯝ ꯑꯣꯟꯊꯣꯛꯄꯤꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯤꯡꯆꯥꯕ ꯑꯣꯜꯍꯟꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯁꯦꯝꯒꯤ ꯃꯥꯏꯊꯣꯡꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯦ ꯃꯁꯤꯗ ꯁꯥꯃꯨꯑꯦꯜꯅ ꯅꯣꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯡꯁꯤꯜꯂꯤꯕꯅꯣ ꯇꯟꯖꯥꯁꯤꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯃꯨꯑꯦꯜꯕꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯇꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯅ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯁꯥꯃꯨꯑꯦꯜꯗ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯦꯝꯗꯣꯛꯆꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯁꯤꯡꯂꯕ ꯅꯀꯣꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗ ꯁꯥꯃꯨꯑꯦꯜꯅ ꯃꯥꯅ ꯍꯣꯡꯗꯣꯛꯂꯦ ꯃꯁꯥꯕꯨ ꯁꯦꯝꯗꯣꯛꯆꯔꯦ ꯍꯥꯏꯔꯤꯕꯗꯨ ꯑꯔꯥꯟꯕꯅꯤ ꯃꯥꯒꯤ ꯅꯨꯡꯗ ꯐꯠꯇꯕꯗꯨ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯁꯦꯝ ꯑꯁꯤ ꯄꯔꯞ ꯆꯠꯈꯤ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯃꯨꯑꯦꯜꯅ ꯍꯪꯉꯤ ꯁꯦꯝꯅ ꯅꯪꯅ ꯑꯣꯏꯍꯜꯂꯛꯀꯗꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯁꯥꯃꯨꯑꯦꯜꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯤ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁꯅ ꯍꯤꯡꯍꯧꯕ ꯇꯥꯔꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯒꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯗꯅ ꯁꯦꯝ ꯑꯁꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁꯅ ꯋꯥ ꯉꯥꯡꯂꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯑꯃꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯍꯪꯉꯤ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟꯗ ꯖꯄꯥꯟꯒ ꯈꯟꯅꯔꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯈꯤꯕꯗꯨ ꯁꯥꯔꯄꯦꯟ ꯒ꯭ꯔꯨꯞ ꯍꯥꯏꯔꯤꯕ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯆꯂꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯁꯥꯔꯅꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯖꯄꯥꯟꯅ ꯁꯥꯎꯗꯨꯅ ꯈꯟꯅꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯆꯨꯝꯕ꯭ꯔꯥ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁ ꯑꯁꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯇꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯁꯥꯔꯄꯦꯟ ꯒ꯭ꯔꯨꯞꯇ ꯑꯩꯅ ꯄꯩꯁꯥ ꯊꯥꯗꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯥꯃꯨꯑꯦꯜ ꯏꯁꯇꯔꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯗꯨꯅ ꯄꯨꯂꯤꯁꯇ ꯆꯪꯖꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯔꯤꯄꯣꯔꯇꯔꯁꯤꯡꯒꯤ ꯐꯣꯟꯗꯁꯨ ꯂꯣꯏꯅ ꯐꯪꯂꯦ ꯔꯤꯄꯣꯔꯇꯔ ꯅꯨꯄꯥ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯍꯪꯂꯤ ꯁꯥꯃꯨꯑꯦꯜ ꯏꯁꯇꯔꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯁꯥꯃꯛꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯃꯅ ꯃꯥꯅ ꯑꯗꯣꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯐꯪꯒꯗꯕ ꯗꯟꯗꯤꯁꯤꯡ ꯑꯗꯨ ꯁꯥꯔꯅ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ ꯃꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯁꯥꯎꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯄꯤꯀꯔ ꯑꯁꯤꯗ ꯃꯃꯥꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟꯒ ꯁꯥꯃꯨꯑꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯊꯥꯗꯣꯔꯛꯂꯦ ꯃꯁꯤꯗ ꯁꯥꯃꯨꯑꯦꯜꯅ ꯍꯥꯏꯔꯤ ꯃꯤꯁꯇꯔ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁ ꯍꯟꯗꯛꯇꯤ ꯑꯩꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯖꯦꯜ ꯑꯁꯤꯗꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯔꯣꯁꯀꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯃꯁꯤꯗ ꯁꯥꯃꯨꯑꯦꯜꯅ ꯄꯥꯝꯕꯃꯛꯇꯤ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯅꯤꯡꯕꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯄꯨꯝꯗꯨꯅ ꯁꯤꯖꯟꯅꯕꯒꯤꯗꯃꯛꯇ ꯖꯦꯜ ꯑꯁꯤꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯅꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁꯄꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯅꯗꯤ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯆꯨꯝꯕ ꯋꯥꯐꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯉꯁꯤꯗꯤ ꯃꯌꯥꯝꯁꯤꯗ ꯈꯪꯍꯟꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁ ꯑꯁꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ ꯁꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯃꯁꯤ ꯎꯕꯗ ꯍꯦꯟꯅ ꯉꯛꯅꯔꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁꯀꯤ ꯃꯃꯤꯠ ꯃꯃꯥꯏ ꯑꯁꯤ ꯉꯥꯡꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯁꯨ ꯁꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯉꯥꯡꯁꯤꯜꯂꯒ ꯐꯤꯕꯝ ꯑꯃꯗ ꯑꯣꯜꯂꯛꯂꯦ ꯃꯥꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯁꯤꯁꯨ ꯁꯦꯒꯥꯏꯔꯛꯂꯦ ꯃꯁꯥꯗ ꯂꯤꯠꯂꯝꯂꯤꯕ ꯐꯤꯔꯣꯜ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯛꯂꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯆꯥꯎ ꯁꯥꯡꯂꯕ ꯃꯁꯜꯗꯅ ꯄꯤꯛ ꯊꯜꯂꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯍꯜꯛ ꯍꯥꯏꯕꯗꯤ ꯔꯦꯗ ꯍꯜꯛ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯚꯤꯂꯦꯟ ꯑꯗꯨ ꯑꯣꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯅꯔꯦ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯁꯨ ꯄꯥꯈꯠꯅꯕꯗꯒꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯅꯣꯡꯃꯩ ꯅꯝꯂꯦ ꯍꯧꯖꯤꯛ ꯔꯦꯗ ꯍꯜꯛ ꯑꯣꯜꯂꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯣꯁꯅ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯃꯃꯤ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯂꯨꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯗ ꯃꯥꯅ ꯑꯄꯥꯏꯕ ꯄꯣꯠ ꯆꯩꯁꯤꯡ ꯊꯣꯝꯖꯤꯜꯂꯤ ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯕꯤꯜꯗꯤꯡ ꯑꯁꯤꯁꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯦ ꯂꯦꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯁꯦꯝ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝ ꯁꯤꯜ ꯑꯁꯤ ꯂꯪꯉꯛꯇꯨꯅ ꯃꯉꯣꯟꯗ ꯊꯣꯝꯂꯦ ꯁꯦꯝꯅ ꯍꯥꯏꯔꯤ ꯑꯣ ꯁꯥꯃꯨꯑꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯃꯁꯤ ꯑꯣꯏꯔꯦꯀꯣ ꯍꯧꯖꯤꯛ ꯔꯦꯗ ꯍꯜꯛꯅ ꯉꯪꯗꯨꯅ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯑꯄꯥꯏꯕ ꯄꯣꯠ ꯆꯩꯁꯤꯡꯅ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯗ ꯊꯥꯖꯤꯜꯂꯛꯂꯦ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯕꯗ ꯀꯦꯞꯇꯦꯟ ꯑꯁꯤ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝ ꯁꯤꯜ ꯑꯁꯤꯗ ꯌꯥꯝꯅ ꯑꯀꯟꯕ ꯐꯣꯔꯁꯁꯤꯡ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯁꯤꯕꯨ ꯉꯛꯇꯨꯅ ꯃꯥꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯃꯥꯕꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯔꯦꯗ ꯍꯜꯛꯅ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯊꯛꯂꯣꯝꯗ ꯀꯦꯞꯇꯦꯟꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯂꯦꯂꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯁꯦꯞ ꯑꯣꯏꯒꯗꯕ ꯃꯐꯝꯗ ꯂꯣꯏꯅ ꯄꯨꯊꯣꯛꯂꯤ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅꯤ ꯃꯐꯝꯁꯤꯗ ꯐꯥꯏꯠ ꯇꯧꯅꯕ ꯇꯥꯔꯕꯗꯤ ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯄꯨꯡꯇꯣꯏ ꯇꯣꯏꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯂꯥꯞꯅ ꯄꯨꯗꯨꯅ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯁꯦꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯃꯈꯜ ꯈꯔ ꯀꯥꯞꯁꯤꯟꯕꯗꯒꯤ ꯔꯦꯗ ꯍꯜꯛꯀꯤ ꯍꯛꯆꯥꯡꯁꯤꯗ ꯁꯣꯛꯍꯜꯂꯦ ꯑꯗꯨꯒ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯒꯤ ꯋꯤꯡ ꯑꯁꯤꯅ ꯌꯥꯟꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯎꯟꯁꯥꯁꯤꯗ ꯁꯣꯛꯏ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯇꯧꯕꯇꯕꯨ ꯔꯦꯗ ꯍꯜꯛꯅ ꯊꯟꯗꯔ ꯀ꯭ꯂꯦꯞ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯐꯣꯔꯁ ꯑꯁꯤꯅ ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯁꯦꯝ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯔꯦꯗ ꯍꯜꯛꯅ ꯍꯟꯕ ꯂꯩꯇꯅ ꯁꯦꯝꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯤ ꯁꯦꯝꯕꯨ ꯊꯣꯝꯗꯨꯅ ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯕꯤꯜꯗꯤꯡꯒꯤ ꯂꯣꯏꯅꯅ ꯐꯨꯒꯥꯏꯗꯨꯅ ꯄꯨꯈ꯭ꯔꯦ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯦ ꯑꯗꯨꯕꯨ ꯔꯦꯗ ꯍꯜꯛꯀꯤ ꯃꯁꯥꯁꯤꯗ ꯅꯣꯡꯃꯩ ꯑꯃꯠꯇ ꯆꯪꯗꯦ ꯁꯦꯝꯅꯗꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯐ꯭ꯂꯦꯛ ꯍꯥꯞꯂꯝꯕ ꯌꯣꯠꯀꯤ ꯄꯥꯏꯞꯁꯤ ꯄꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯊꯥꯔꯛꯄ ꯃꯇꯝꯗ ꯁꯦꯝꯅ ꯃꯁꯤꯕꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕꯁꯤ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯂꯥꯎꯔꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯌꯥꯎꯔꯕ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟꯁꯤꯡꯁꯤꯁꯨ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡꯁꯤꯅ ꯅꯣꯡ ꯆꯨꯕꯒꯨꯝ ꯆꯨꯊꯔꯦ
ꯑꯗꯨꯕꯨ ꯔꯦꯗ ꯍꯜꯛꯀꯤ ꯃꯁꯥꯁꯤꯗ ꯀꯔꯤꯃꯠꯇ ꯆꯪꯗꯦ ꯃꯥꯅ ꯄꯥꯏꯔꯝꯂꯤꯕ ꯌꯣꯠꯆꯩ ꯁꯤꯂꯪꯄꯗ ꯗ꯭ꯔꯣꯟ ꯑꯁꯤꯗ ꯌꯨꯗꯨꯅ ꯐꯥꯎꯗꯣꯛꯂꯦ ꯗ꯭ꯔꯣꯟ ꯑꯁꯤꯅ ꯂꯩꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯛꯄꯁꯤꯗ ꯃꯤꯆꯝꯂꯣꯝꯗ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯂꯦ ꯃꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯂꯕ ꯗ꯭ꯔꯣꯟ ꯑꯁꯤꯕꯨ ꯔꯦꯗ ꯍꯜꯛꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯗ꯭ꯔꯣꯟ ꯑꯁꯤꯗ ꯑꯃꯨꯛ ꯊꯥꯖꯤꯟꯕꯗꯒꯤ ꯃꯁꯤꯁꯨ ꯄꯣꯛꯈꯥꯏꯔꯦ ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯕꯤꯜꯗꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯥꯊꯤꯔꯕ ꯂꯥꯟꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯔꯦꯗ ꯍꯜꯛꯀꯤ ꯃꯁꯥꯁꯤꯗ ꯀꯔꯤꯃꯠꯇ ꯑꯁꯣꯛꯄꯟ ꯌꯥꯎꯗꯦ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅꯁꯨ ꯂꯩꯔꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯀꯤꯕꯗ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ ꯐꯥꯏꯠ ꯇꯧꯅꯔꯒ ꯔꯦꯗ ꯍꯜꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯁꯦꯝꯅꯁꯨ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯆꯥꯅꯨꯄꯤꯒ ꯃꯥꯒꯤ ꯍꯦꯛ ꯀꯣꯏꯕ ꯆꯠꯈꯤꯕ ꯆꯦꯔꯤ ꯕ꯭ꯂꯣꯁꯝꯒꯤ ꯂꯩꯁꯤꯡ ꯁꯥꯠꯄ ꯄꯥꯛ ꯑꯗꯨꯗ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤ ꯑꯃꯇ ꯂꯩꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯃꯥꯕꯨ ꯁꯥꯎꯍꯜꯂꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯁꯦꯝꯅ ꯍꯦꯛ ꯆꯠꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯥꯎꯔꯕ ꯔꯦꯗ ꯍꯜꯛꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯝꯅ ꯀꯥꯏꯍꯧꯗꯨꯅ ꯃꯥꯕꯨ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯆꯦꯔꯤ ꯕ꯭ꯂꯣꯁꯝꯒꯤ ꯂꯩꯁꯤꯡ ꯁꯥꯠꯂꯤꯕ ꯄꯥꯛ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯔꯤꯕ ꯎꯁꯤꯡ ꯐꯨꯛꯇꯨꯅ ꯁꯦꯝꯗ ꯂꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯄꯥꯏꯗꯨꯅ ꯂꯪꯕ ꯃꯇꯝꯗꯗꯤ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯃꯥ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯦꯝꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯅ ꯂꯥꯛꯁꯤꯟꯕ ꯉꯝꯍꯟꯈꯤꯅꯨ ꯁꯥꯔꯒꯤ ꯋꯥꯈꯜ ꯑꯗꯨ ꯏꯪꯊꯗꯨꯅ ꯁꯥꯎꯕ ꯐꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯌꯨ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯃꯐꯝꯁꯤꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯀꯣꯏꯕ ꯍꯦꯛ ꯂꯥꯛꯈꯤꯕꯗꯥꯏ ꯑꯗꯨꯕꯨ ꯔꯦꯗ ꯍꯜꯛ ꯑꯣꯜꯂꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁ ꯑꯁꯤꯗꯤ ꯁꯥꯎꯕ ꯍꯟꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯍꯧꯅ ꯉꯪꯗꯨꯅ ꯈꯣꯡꯕ ꯂꯦꯞꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯦꯝꯅ ꯃꯥꯕꯨ ꯏꯃꯣꯁꯟ ꯄꯤꯗꯨꯅ ꯁꯥꯎꯕ ꯐꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯔꯣꯏ ꯈꯪꯕꯗꯒꯤ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯔꯦꯗ ꯋꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯅꯤ ꯑꯃꯁꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠꯇ ꯁꯤꯜ ꯄꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯔꯤ ꯂꯥꯎ ꯑꯩꯕꯨ ꯊꯤꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯔꯦꯗ ꯋꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗꯒꯤ ꯂꯦꯖꯔ ꯂꯥꯏꯠꯁꯤꯡ ꯀꯥꯞꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯁꯦꯝꯅ ꯋꯥꯡꯅ ꯆꯣꯡꯈꯠꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯒꯤ ꯃꯁꯥ ꯑꯅꯤꯁꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯀꯤ ꯅꯪꯒꯜꯗ ꯁꯣꯛꯍꯜꯂꯦ ꯑꯗꯨꯒ ꯔꯦꯗ ꯋꯤꯡ ꯍꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗꯒꯤ ꯂꯦꯖꯔ ꯀꯥꯞꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯥꯎꯔꯕ ꯔꯦꯗ ꯍꯜꯛꯅ ꯌꯣꯠꯀꯤ ꯄꯤꯂꯔ ꯑꯃ ꯄꯥꯏꯗꯨꯅ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤꯕꯨ ꯀꯟꯊꯗꯨꯅ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯁꯦꯝꯗꯁꯨ ꯄꯤꯂꯔ ꯑꯁꯤꯅ ꯀꯟꯊꯔꯛꯂꯤꯕꯅꯤ ꯌꯥꯝꯅ ꯊꯨꯅ ꯊꯩꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥ ꯑꯅꯤꯁꯤꯅ ꯈꯟꯖꯤꯟꯗꯨꯅ ꯃꯁꯥꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯔꯦꯗ ꯍꯜꯛꯅ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯒꯥꯔꯤꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯍꯧꯖꯤꯛ ꯔꯦꯗ ꯍꯜꯛꯅ ꯀꯥꯔ ꯑꯃꯃꯨꯛ ꯂꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯕꯨ ꯁꯦꯝꯅ ꯆꯣꯡꯈꯠꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯒꯤ ꯃꯁꯥꯁꯤꯅ ꯃꯁꯤꯕꯨ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯣꯛꯂꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯔꯦꯗ ꯍꯜꯛꯁꯤ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯤ ꯍꯧꯖꯤꯛ ꯁꯦꯝꯅ ꯃꯥꯒꯤ ꯃꯁꯥ ꯑꯅꯤꯁꯤꯅ ꯈꯟꯖꯤꯟꯗꯨꯅ ꯃꯁꯥꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯊꯤꯟꯖꯤꯟꯕ ꯁꯨꯖꯤꯟꯕ ꯂꯦꯞꯇꯦ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝ ꯍꯥꯏꯔꯤꯕ ꯙꯥꯇꯨ ꯃꯈꯜ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯍꯦꯛ ꯄꯤꯁꯤꯜꯂꯛꯂꯤꯕ ꯐꯣꯔꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯞꯁꯤꯟꯕ ꯉꯥꯛꯇꯅꯤ ꯇꯟꯖꯥꯁꯤꯗ ꯁꯦꯝꯅ ꯄꯥꯏꯈꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯔꯦꯗ ꯍꯜꯛꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯒꯤ ꯁꯤꯜ ꯑꯁꯤ ꯂꯪꯉꯛꯄ ꯃꯇꯝꯗꯁꯨ ꯃꯥꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯊꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥ ꯑꯃꯗꯤ ꯔꯦꯗ ꯍꯜꯛꯅ ꯐꯣꯏꯗꯠꯇꯨꯅ ꯆꯤꯡꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯎꯔꯕ ꯈꯨꯠ ꯑꯁꯤꯅ ꯁꯦꯝꯒꯤ ꯍꯦꯜꯃꯦꯠ ꯑꯁꯤꯗ ꯆꯞꯈꯥꯏꯔꯛꯄ ꯃꯇꯝꯗ ꯃꯁꯤꯁꯨ ꯆꯦꯛꯈꯥꯏꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯁꯦꯝꯅ ꯌꯦꯡꯂꯛꯄꯗ ꯃꯉꯣꯟꯗꯒꯤ ꯀꯥꯞꯊꯣꯛꯈꯤꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯔꯦꯗ ꯍꯜꯛꯀꯤ ꯄꯨꯛꯇ ꯌꯨꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯌꯥꯝꯅ ꯊꯨꯅ ꯈꯣꯡꯅꯕꯁꯤꯗ ꯅꯦꯠꯁꯤꯟꯕꯗꯒꯤ ꯆꯩꯅꯥꯈꯣꯜ ꯐꯥꯎꯗꯨꯅ ꯐꯥꯔꯝꯂꯤꯕ ꯁꯦꯝ ꯑꯁꯤ ꯊꯥꯗꯣꯔꯛꯂꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯗꯣꯔꯛꯄ ꯃꯇꯝꯗ ꯁꯦꯝ ꯑꯁꯤ ꯁꯤꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯤ ꯔꯦꯗ ꯍꯜꯛꯅ ꯊꯤꯜꯂꯛꯄꯒꯤ ꯐꯣꯔꯁ ꯑꯁꯤ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯒꯤ ꯃꯁꯥ ꯑꯁꯤꯗ ꯂꯣꯏꯅ ꯁꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯔꯦꯗ ꯍꯜꯛꯅ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯋꯥꯡꯅ ꯆꯣꯡꯈꯠꯇꯨꯅ ꯁꯨꯊꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯚꯥꯏꯕ꯭ꯔꯦꯅꯤꯌꯝꯒꯤ ꯃꯁꯥꯁꯤꯅ ꯃꯥꯒꯤ ꯄꯨꯛꯇ ꯊꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯐꯣꯔꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯗꯣꯛꯄ ꯃꯇꯝꯗꯗꯤ ꯐꯣꯔꯁ ꯀꯜꯂꯕ ꯕꯣꯝ ꯑꯃꯅ ꯄꯣꯈꯥꯏꯔꯛꯄꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯇꯝꯊꯤꯅ ꯄꯣꯈꯥꯏꯔꯦ ꯃꯁꯤꯗꯒꯤ ꯀꯜꯂꯕ ꯁꯧꯝ ꯑꯁꯤꯅ ꯍꯨꯝꯗꯣꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯖꯤꯞ ꯂꯥꯎꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯦꯂꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯤꯝ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤꯡꯅ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯨꯔꯕ ꯁꯦꯝꯕꯨ ꯃꯅꯨꯡꯁꯤꯗꯒꯤ ꯆꯤꯡꯈꯠꯂꯛꯂꯤ ꯔꯦꯗ ꯍꯜꯛ ꯑꯗꯨꯁꯨ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯆꯥꯎꯔꯕ ꯅꯨꯡꯁꯤꯡ ꯐꯛꯀꯥꯏꯗꯨꯅ ꯂꯩꯅꯨꯡꯗꯒꯤ ꯃꯥꯁꯨ ꯍꯧꯒꯠꯂꯛꯂꯦ ꯁꯥꯎꯕ ꯂꯣꯏꯅꯅ ꯍꯧꯅ ꯉꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯔꯨꯠꯅ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯕꯦꯛꯑꯞ ꯇꯤꯝ ꯀꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯃꯉꯣꯟꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯀꯧꯒꯅꯨ ꯑꯩꯒꯤ ꯊꯣꯛꯄ ꯊꯦꯡꯒꯥꯏꯅꯒꯦ ꯇꯧꯕꯇꯕꯨ ꯁꯦꯝ ꯑꯁꯤꯗꯤ ꯃꯁꯥꯗ ꯑꯁꯣꯛꯄꯟꯇꯅ ꯊꯟꯕꯗꯒꯤ ꯅꯤꯡꯊꯤꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯔꯦꯗ ꯍꯜꯛ ꯑꯁꯤꯁꯨ ꯃꯁꯥꯗ ꯑꯁꯣꯛꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯕꯗꯒꯤ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯁꯦꯝ ꯑꯁꯤ ꯄꯥꯈꯠꯅ ꯔꯦꯗ ꯍꯜꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯇꯣꯝꯇꯗ ꯃꯨꯔꯨꯝ ꯁꯣꯡꯗꯨꯅ ꯍꯥꯏꯔꯤ ꯑꯩꯁꯨ ꯁꯨꯄꯔ ꯁꯣꯜꯖꯔ ꯁꯤꯔꯝ ꯑꯗꯨ ꯀꯥꯞꯂꯝꯂꯕꯗꯤ ꯐꯔꯝꯒꯗꯕꯅꯤ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯕꯀꯤꯒꯤ ꯗꯥꯏꯂꯣഗ് ꯈꯔ ꯇꯥꯔꯨꯕꯗꯒꯤ ꯑꯩꯅ ꯁꯤꯔꯝ ꯀꯥꯞꯍꯧꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯥꯃꯨꯑꯦꯜ ꯏꯁꯇꯔꯟꯒꯤ ꯃꯐꯝꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯊꯤꯔꯒꯅꯤ ꯃꯁꯤ ꯍꯥꯏꯅ ꯄꯥꯈꯠꯅ ꯃꯥ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯅꯪꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯠꯅ ꯆꯞꯈꯥꯏꯗꯨꯅ ꯑꯣꯏꯔꯕꯁꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯃꯇꯧ ꯑꯗꯨꯝꯅ ꯑꯩꯕꯨ ꯍꯥꯠꯄꯁꯦ ꯑꯗꯣꯝꯅ ꯄꯥꯝꯂꯝꯂꯣꯏ ꯑꯗꯣꯝꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯚꯥꯞ ꯇꯥꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩ ꯃꯗꯨꯗꯤ ꯑꯗꯣꯝꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯁꯥꯕꯨ ꯍꯣꯡꯗꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯅꯍꯥꯛꯀꯤ ꯑꯐꯕ ꯃꯤꯡꯆꯠ ꯑꯃ ꯐꯪꯖꯕꯗꯨꯅꯤ ꯑꯗꯣꯝꯅ ꯅꯍꯥꯟꯗꯒꯤ ꯈꯟꯖꯔꯤꯕ ꯃꯪꯂꯥꯟ ꯑꯁꯤ ꯑꯗꯨꯅ ꯃꯗꯨ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯄꯨꯡꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯂꯦ ꯑꯗꯣꯝꯁꯤ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯎꯠꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯃꯁꯤꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯅꯍꯥꯛꯁꯤ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯕ ꯎꯠꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯁꯨ ꯃꯁꯤ ꯆꯞ ꯆꯥꯔꯕ ꯄꯨꯡꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯁꯦꯝꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯁꯥꯎꯔꯝꯂꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯀꯤ ꯊꯃꯣꯏꯗ ꯈꯪꯏꯪ ꯏꯪꯕ ꯑꯃ ꯐꯥꯎꯖꯩ ꯆꯦꯔꯤ ꯕ꯭ꯂꯣꯁꯝꯒꯤ ꯂꯩ ꯃꯅꯥ ꯑꯃꯕꯨ ꯃꯥꯒꯤ ꯈꯨꯠꯅ ꯑꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯏ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯃꯁꯥꯁꯤ ꯑꯁꯨꯝ ꯄꯤꯛꯊꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎ ꯁꯥꯡꯂꯕ ꯔꯦꯗ ꯍꯜꯛ ꯑꯣꯏꯔꯝꯕ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯄꯤꯛꯁꯤꯜꯂꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥ ꯑꯃꯁꯨ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯦ
ꯇꯟꯖꯥꯁꯤꯗ ꯔꯨꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯃꯨꯑꯦꯜ ꯏꯁꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯦꯜꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯁꯦꯝꯒꯤ ꯍꯛꯆꯥꯡꯁꯤꯗ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯁꯥꯗ ꯑꯁꯣꯛ ꯑꯄꯟꯗꯅ ꯄꯤꯛ ꯊꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯅ ꯐꯒꯅꯤ ꯃꯁꯤꯗ ꯁꯦꯝꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯩ ꯃꯥ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯕꯅꯤना ꯖꯦꯜꯗꯒꯤ ꯃꯥꯕꯨ ꯊꯥꯗꯣꯔꯛꯂꯦ ꯃꯐꯝꯁꯤꯗ ꯁꯦꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯀꯝꯗꯧꯕ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯑꯥꯏꯖꯤꯌꯥꯅ ꯊꯃꯣꯏꯗ ꯍꯔꯥꯎꯖꯕꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯇꯝ ꯑꯗꯨ ꯀꯨꯏꯅ ꯆꯪꯍꯜꯂꯤꯕꯅꯣ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯦꯖꯦꯠ ꯂꯦꯡꯒꯣꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯝꯁꯤꯗꯤ ꯃꯁꯥꯗ ꯑꯁꯣꯛꯄꯟ ꯀꯌꯥ ꯑꯃ ꯌꯥꯎꯕꯅꯤꯅ ꯅꯥꯍꯦꯗꯨꯅ ꯆꯦꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯇꯞꯅ ꯀꯣꯜꯂꯨ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤꯗ ꯑꯁꯣꯛꯄꯟ ꯑꯇꯦꯛ ꯑꯀꯥꯏꯅ ꯄꯤꯛ ꯊꯜꯂꯕꯅꯤ ꯇꯟꯖꯥꯁꯤꯗ ꯔꯨꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯥꯏꯖꯤꯌꯥꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯐ꯭रीडꯝ ꯍꯥꯏꯕꯗꯨ ꯐꯪꯂꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯁꯨꯠ ꯑꯁꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯣꯠ ꯁꯨꯠ ꯑꯁꯤ ꯁꯤꯟꯅꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯥꯏꯖꯤꯌꯥ ꯕ꯭ꯔꯦꯗꯂꯤꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ UNOꯒꯤ ꯆꯥꯎꯔꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯗ ꯎꯠꯂꯛꯏ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃꯗ ꯍꯥꯏꯔꯤ ꯑꯦꯗꯃꯦꯟꯇꯤꯌꯝ ꯍꯥꯏꯔꯤꯕ ꯇꯥꯡꯂꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯙꯥꯇꯨ ꯃꯈꯜ ꯑꯁꯤꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯙꯥꯇꯨ ꯃꯈꯜ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯥꯕ ꯉꯝꯂꯒꯅꯤ ꯑꯗꯨꯒ ꯑꯀꯥꯏ ꯑꯇꯣꯏꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯕ ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯑꯃꯨꯛ ꯅꯧꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯍꯧꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯝꯕ ꯏꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯦꯝꯊꯔꯦ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯜꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯗꯨ ꯎꯕ ꯐꯪꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯔꯥꯞꯠ ꯍꯥꯏꯅ ꯈꯪꯅꯕ ꯁꯃꯨꯗ꯭ꯔ ꯏꯌꯥꯏꯗ ꯂꯩꯕ ꯌꯥꯝꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯖꯦꯜ ꯑꯃꯗ ꯎꯠꯂꯛꯏ ꯃꯁꯤꯒꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝ ꯋꯤꯜꯁꯟ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯄꯨ ꯎꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯦꯝꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯕꯁꯤꯕꯨ ꯍꯩꯅꯕꯔꯥꯅꯤ ꯑꯩꯅ ꯇꯥꯕꯗ ꯃꯐꯝꯁꯤꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯇꯦ ꯍꯥꯏꯅ ꯇꯥꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯅꯣꯛꯇꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯃꯐꯝꯁꯤꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯇꯦ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯁꯥꯗ ꯍꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯪꯂꯛꯏ ꯑꯥꯏꯖꯤꯌꯥꯗꯣ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯕ꯭ꯔꯥ ꯁꯦꯝꯅ ꯍꯣꯏ ꯁꯥꯔ ꯃꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯔꯤ ꯁꯦꯝꯅ ꯍꯥꯏꯔꯤ ꯁꯥꯔꯅ ꯆꯥꯔꯝꯂꯤꯕ ꯇꯦꯕ꯭ꯂꯦꯠ ꯑꯗꯨꯗ ꯁꯥꯃꯨꯑꯦꯜ ꯏꯁꯇꯔꯟꯁꯅ ꯒꯥꯃꯥ ꯔꯦꯗꯤꯌꯦꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯥꯞꯇꯨꯅ ꯍꯦꯟꯒꯠꯍꯟꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯁꯥꯔꯒꯤ ꯇꯦꯁ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯗꯒꯤ ꯁꯥꯔꯒꯤ ꯍꯛꯆꯥꯡꯅ ꯇꯝꯊꯤꯔꯕ ꯑꯉꯥꯡꯕ ꯍꯤꯡꯆꯥꯕꯒꯤ ꯁꯛꯇꯝ ꯑꯃꯗ ꯂꯧꯔꯛꯄ ꯑꯣꯏꯔꯝꯂꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯅ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅꯕꯨ ꯑꯩꯕꯨ ꯃꯁꯤꯒꯤ ꯆꯦꯛꯁꯤꯟꯈ꯭ꯔꯕ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯥꯔꯅ ꯀꯅꯥꯃꯠꯇꯗ ꯃꯔꯥꯜ ꯁꯤꯕ ꯇꯧꯗꯅ ꯅꯁꯥꯅ ꯌꯥꯖꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯄꯣꯁꯇꯒꯤ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯆꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯁꯥꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯁꯥꯔꯗ ꯇꯝꯖꯒꯦ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯖꯥꯀꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯇꯤꯗꯨꯗ ꯁꯥꯏꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗꯤ ꯍꯥꯟꯅꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯏꯕꯥꯅꯤꯗꯤ ꯌꯥꯅꯔꯛꯇꯦ ꯑꯗꯨꯒ ꯉꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯅꯣ ꯃꯤꯁꯇꯔ ꯁꯦꯝꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯑꯐꯕ ꯃꯒꯨꯟ ꯑꯗꯨ ꯈꯪꯕ ꯇꯧꯗꯅ ꯁꯥꯎꯅꯗꯨꯅ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯇꯃꯛ ꯊꯣꯛꯍꯟꯕ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯗꯅ ꯑꯃꯅ ꯑꯃꯕꯨ ꯍꯥꯠꯇꯣꯛꯅꯗꯨꯅ ꯄꯪꯁꯤꯗ ꯁꯤꯟꯅꯔꯒꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯑꯃꯅ ꯑꯃꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯑꯐꯕ ꯃꯒꯨꯟ ꯑꯗꯨ ꯈꯪꯗꯣꯛꯄ ꯑꯗꯨꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯥꯔ ꯑꯁꯤ ꯍꯥꯟꯅ ꯖꯦꯅꯔꯦꯜ ꯑꯣꯏꯔꯝꯂꯤꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯃꯅ ꯖꯦꯜ ꯃꯅꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯤꯗꯤ ꯖꯦꯜ ꯑꯁꯤꯗ ꯑꯗꯣꯝꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯅꯣ ꯑꯃꯁꯨ ꯂꯥꯛꯂꯤ ꯃꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯅ ꯌꯥꯝꯅ ꯅꯛꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯕꯦꯇꯤ ꯔꯣꯁ ꯑꯁꯤ ꯃꯄꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯖꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯦ ꯕꯦꯇꯤ ꯔꯣꯁꯅ ꯍꯥꯏꯔꯤ ꯄꯄꯥ ꯉꯁꯤꯗꯤ ꯄꯄꯥꯒꯤ ꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯀꯨꯏꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯃꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯅ ꯀꯞꯇꯨꯅ ꯃꯗꯨꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯃꯇꯧ ꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯀꯞꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯎꯕꯗ ꯁꯦꯝꯒꯤ ꯊꯃꯣꯏꯗꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯖꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯝꯅ ꯋꯥꯀꯤꯟꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤ ꯃꯐꯝꯁꯤꯗ ꯑꯥꯏꯖꯤꯌꯥꯁꯨ ꯊꯦꯡꯅꯔꯦ ꯃꯥꯁꯨ ꯋꯥꯀꯤꯟ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯕꯅꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯤ ꯇꯧꯅꯗꯨꯅꯁꯨ ꯅꯣꯛꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯝ ꯑꯁꯤ ꯋꯥꯀꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯋꯥꯀꯤꯟꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯐꯅꯌꯥꯝ ꯐꯒꯠꯂꯝꯂꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯣꯔꯗꯔꯕꯨ ꯏꯟꯕ ꯇꯧꯗꯅ ꯑꯩꯅ ꯆꯪꯁꯤꯜꯂꯨꯕꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯊꯕꯛ ꯊꯨꯒꯥꯏꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯉꯣꯟꯗ ꯁꯣꯏꯔꯤꯕ ꯑꯗꯨꯒꯨꯝ ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯁꯣꯏꯔꯝꯂꯣꯏ ꯁꯣꯏꯗꯨꯅ ꯑꯀꯥꯁꯇꯒꯤ ꯇꯥꯔꯛꯂꯒ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯕꯁꯨ ꯑꯃꯨꯛꯇ ꯌꯥꯎꯔꯝꯂꯣꯏ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯒꯤ ꯑꯣꯏꯅ ꯑꯁꯣꯏꯕ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯃꯁꯤꯗ ꯁꯦꯝꯅ ꯍꯣꯏ ꯆꯨꯝꯃꯤ ꯌꯥꯔꯤꯃꯈꯩ ꯑꯩꯗꯤ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯒꯤ ꯐꯝꯊꯣꯜ ꯄꯤꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯁꯨ ꯑꯩꯅ ꯆꯣꯛꯍꯟꯕ ꯑꯣꯏꯒꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯊꯛꯇ ꯊꯝꯂꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠꯂꯨꯝ ꯑꯗꯨ ꯄꯨꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯏꯁꯥꯅ ꯏꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯖꯩ ꯃꯗꯨꯗꯤ ꯑꯩ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯊꯥꯖꯕ ꯊꯝꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯋꯥꯀꯤꯟꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡ ꯑꯁꯤꯕꯨ ꯑꯣꯟꯂꯥꯏꯟꯗ ꯅꯠꯇ꯭ꯔꯒ ꯇꯤꯚꯤꯗ ꯎꯖꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕꯅꯤ ꯑꯩꯁꯨ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯈꯣꯏꯒꯨꯝ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯁꯨꯄꯔ ꯍꯤꯔꯣ ꯑꯣꯏꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯐꯪꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯁꯨꯄꯔ ꯍꯤꯔꯣꯅꯣ ꯑꯩꯅ ꯑꯣꯏꯕ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯍꯪꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯗ ꯁꯦꯝꯅ ꯅꯣꯛꯇꯨꯅ ꯑꯦꯟꯠꯃꯦꯟ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯗꯨ ꯑꯣꯏꯒꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨ ꯇꯥꯟꯖꯥꯁꯤꯗ ꯋꯥꯀꯤꯟꯁꯨ ꯅꯣꯛꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯩꯅ ꯑꯦꯟꯠꯃꯦꯟ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯂꯩꯇꯦ
ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯣꯏꯕ ꯄꯥꯝꯈꯤꯕ ꯁꯨꯄꯔ ꯍꯤꯔꯣ ꯑꯗꯨꯗꯤ ꯁꯦꯝ ꯋꯤꯜꯁꯟꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯍꯥꯛ ꯑꯁꯤꯃꯛꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯪ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯅꯪꯉꯣꯟꯗ ꯑꯍꯦꯟꯕ ꯁꯛꯇꯤ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯈꯟꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯃꯌꯥꯝꯅ ꯊꯥꯖꯕꯒꯤ ꯄꯣꯠꯂꯨꯝ ꯑꯁꯤ ꯄꯨꯕꯗ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨ ꯃꯗꯨꯒꯤ ꯄꯣꯠꯂꯨꯝ ꯑꯗꯨ ꯄꯨꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯦꯝꯅ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯃꯥꯡꯗ ꯍꯦꯛ ꯍꯥꯏꯈꯤꯕ ꯑꯦꯔꯤꯌꯦꯜ ꯀꯤꯛ ꯃꯇꯧ ꯀꯔꯝꯅ ꯀꯥꯎꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯇꯝꯕꯤꯔꯒꯦ ꯍꯛꯆꯥꯡꯕꯨ ꯕꯦꯂꯦꯟꯁ ꯄꯨꯔꯒ ꯎꯪꯒꯗꯕꯅꯤ ꯑꯗꯨꯒ ꯀꯤꯛ ꯀꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯔꯁꯇꯔ ꯑꯣꯟ ꯇꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯈꯣꯡ ꯑꯗꯨ ꯀꯥꯎꯊꯣꯛꯎ ꯃꯁꯤ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯑꯦꯔꯤꯌꯦꯜ ꯀꯤꯛ ꯀꯥꯎꯕꯒꯤ ꯃꯑꯣꯡꯁꯤ ꯇꯥꯛꯄꯗ ꯋꯥꯀꯤꯟ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯊꯨꯅ ꯀꯟꯈꯠꯅꯕ ꯍꯣꯠꯅꯧ ꯅꯪꯅ ꯍꯦꯛ ꯐꯕꯒ ꯅꯪꯒꯤ ꯐꯦꯜꯀꯟꯒꯤ ꯁꯨꯠ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯨ ꯃꯔꯝꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯣꯁꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯌꯥꯝꯅ ꯆꯨꯝꯂꯤ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯁꯪꯁꯥꯔꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯦꯚꯦꯟꯖꯔꯁ ꯇꯤꯝ ꯌꯥꯝꯅꯃꯛ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯑꯦꯚꯦꯟꯖꯔꯁ ꯇꯤꯝ ꯑꯃ ꯁꯦꯝꯒꯠꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯥꯅ ꯐꯣꯡꯗꯣꯛꯄꯅꯤ ꯑꯗꯨꯒ ꯋꯥꯀꯤꯟꯕꯨꯁꯨ ꯅꯧꯅ ꯁꯦꯝꯒꯠꯂꯛꯀꯗꯧꯔꯤꯕ ꯑꯦꯚꯦꯟꯖꯔꯁ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯅꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯋꯥꯀꯤꯟꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯁꯨꯠ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯂꯛꯄ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ ꯑꯩꯒꯤ ꯐꯦꯜꯀꯟꯒꯤ ꯁꯨꯠ ꯑꯗꯣ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯇꯦꯛ ꯑꯀꯥꯏ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯃꯗꯨꯕꯨ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯀꯥꯟꯗꯥꯗ ꯅꯪꯒ ꯇꯤꯟꯅꯕ ꯃꯔꯨꯞꯁꯤꯡ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯁꯨꯠ ꯑꯁꯤꯕꯨ ꯑꯃꯨꯛ ꯁꯦꯝꯖꯤꯟꯗꯨꯅ ꯑꯅꯧꯕ ꯑꯍꯦꯟꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯍꯥꯞꯆꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯇ ꯍꯥꯏꯕꯤꯈꯣ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯁꯦꯝ ꯑꯁꯤ ꯅꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯁꯨ ꯅꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯁꯠ ꯀ꯭ꯔꯦꯗꯤꯠ ꯁꯤꯟ ꯑꯃꯃꯨꯛ ꯎꯠꯂꯛꯂꯦ ꯁꯥꯃꯨꯑꯦꯜ ꯏꯁꯇꯔꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯖꯦꯜ ꯑꯁꯤꯗ ꯁꯦꯝ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯑꯦꯜꯅ ꯊꯧ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯁꯦꯝꯅ ꯈꯨꯝꯃꯤ ꯒꯦꯝ ꯑꯁꯤ ꯅꯨꯡꯉꯥꯏ ꯍꯥꯏꯔꯒꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯑꯔꯥꯟꯕꯅꯤ ꯃꯔꯝꯗꯤ ꯃꯤꯆꯝ प्रजा ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯍꯟꯒꯗꯧꯔꯤꯕꯅꯤ ꯁꯥꯃꯨꯑꯦꯜꯅ ꯅꯪꯅ ꯈꯟꯖꯔꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯕꯨ ꯅꯪꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯒꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯀꯟꯕ ꯉꯝꯒꯅꯤ ꯑꯁꯤꯔꯥ ꯇꯧꯕꯇꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯪꯁꯥꯔ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯑꯁꯤꯗ ꯑꯩꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯕꯨ ꯅꯩꯔꯒꯅꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯅꯈꯣꯏꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯐꯝꯁꯤꯗ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯂꯥꯛꯀꯗꯧꯔꯤꯕ MCUꯒꯤ ꯐꯤꯂꯝꯁꯤꯡ ꯑꯁꯤꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯝꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯁꯦꯝꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤ ꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯚꯤडिꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯚꯤडिꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ